lấy cái nhiệt thô không ạ? Chúng ta nói nó lấy cái gì không nào?
ni, kaya ba? Walang yan kay Leikai Yumjao. Kanina ako mamjang ako pa halo. Kaya ito lang yan kasi magkainan na kasi. Sama na sila. Sama na ka. Kita lagi kok. Lại theo mình trẻ không thuộc, nó chỉ thâu này, cô tổng, cô tổng bên thầu, nên mỗi cái nó cũng là thảo điều là hay.
Aku ini pun jangan datang sudah juga. Bicarakan bro. Thokpa. Ma yaudara kemana aja? Ấy giờ người ta mi cái gì, ta bảo người ta chân tung ra, tung mẹ bạn.
Người tôi làm của bạn nuôi gì cái tù đấy muốn mà sao là tôi phải Hai. Nó là ai đâu? Không mà ai đâu? Lão sige na. Kumda ba sige na ay wala ya. Sige kumda ba sige. Asi ta me ate ko. Mathak sa ko. Ako nga sinara kayo. Nang ka ba sinara ko? Oy. Ang sa ina ada. Aduh ni AMSU jamak pendek kita punya apa? Ini sebetulnya. Apa ini tolai pura apa? Tolai pura apa? Nanti lain juga ada cinta. Ôi, cho chân milu ra đây. Là quay vào đấy chị. Sai nào được rồi. Ôi, son nuôi khởi tăng ngay thì cái đây chẳng hạn. Mỗi đi ăn ham là gì cũng ra ba, mỗi thôn nào cũng nào bắt đầu ăn ra ba. Mỗi đi số đâu ra ba, phải đi ăn xin bagi em xin lấy ra ba. Anh đây lấy cái này rồi. Mỗi đi sai chữ. Mỗi là. Lại
ai không ai không kịp với xuống đâu hết 손대 잘라. 내 손들어. 아마마 가. 아저씨 미세 아저씨 미세 아저씨 랍니다 Hello. Mane. Ai mamang da chali je. Adu sida kano pu. Sida kano puri je. Ko ngore ba yan ta tro. Sida khoi kano live pu ka photo pu do. Color pu je marak ta lai ri bo ko. Ai ga san min ri ba. Okay. See last speaker ki mamang da ho jera bro. See you again.
Yare BP tu lah, lawan presiden lah, Islamnya BP tu.
Teman-teman school college de ilibir iba sijara sinok singa makong asok yok singa kumatanda Upi ko ikaw na kandiyo. Nungsizaraba AMSUgi Thongmi Nupasing Yaragadi program to Bomasomda Muktang Puna Lebiranaba Nixingjari Arapa Masung Anakpada Lebiriba AMSUgi Thongmi Nupagai Yaragadi Mapomosomda Yoximbiraknaba Nixingjari Aikoina Hekaleka Tamura Matungda Mapamasida Yoropamatamda Akoigi AMSUgi Haujuki President Pariba Koigi Harideba Mapamasida Yoropangam the Nalaire Maramaduna Koigi Thongmi Nupasingna Ngahang Chai the Punsan Biraga Thokliba thokdu ase amutang yengsiminanaba mafam sida yobiriknaba ningsingjari
Tungan tanganba school singdagi lup singdagi lembirak liba puna mapu sinja langjari be AMSU gi makai dagi taram nokchari ngasi pangthok liba thorom asi hawbadagi loiba phawba tekda kaidana pangthok pangama pinabi hai dana imagi mafamda amuka suhanna sinja langjari makai dagi khurumjari thorom asi ahanbada lekhidraba miweshingi mafamda ka lekkat tamlaba matung mafam asida miyamgi oiba chobo mafam ama pangthok naba hotna jaba Hona jaba sida meyam puna makna lingbirak tuna mapung phan bibagi damak tasu thagat phongdok chari thauramgi makha chathara koina daista phami ga daba miwesing amamam tang oina koksing jabagi tanja du logjage ngasigi thauram asigi thauram mapu ina lengkhat pirak na bagi damakta koksing jari Hojik di chatli ba chat asigi AMSU headquarter gi president gi thogai pubiriba mingoina hangat charabada marup kongbrai lakpam hari deba president AMSU headquarter bu thawrama puin lengkhat pirakna ba ningsingjari makha tarakpa sidi guest of honor gi fampham langda lengsinbiran nabagi namakta hangat chage ahan ibungo mingoina hangat charabada thiam gambir singh former president AMSU headquarter 1965 polling khat pirakna ba nunglungna ningsingjari ma adum sendu aroge Pabungna chief guest ki phamang namda lengsin birakpagi damakta pamung thagatchari makha tarakpa sidi guest of honor gi phamam langde lengsin bigadaba sing kakhsajin jage ahan bada mingoina hangatcharabada ima pangai jam sobita general secretary nupi samas bu kopsinjari makha tarakpada hauji president uncle gi president gi thogai pubiribi mingoina hangat charabada ima lauremam ngambi bu pambak thakda lengkhit piraknaba ima bu su kopsinjari makha tarakpa sidi kopsinjage mingoina hangat charabada ima yambe momo leima president tammi changmi ima bu su lengkhat piraknaba nunglukna ningsingjari mathang asidi Mathangda koksinjage mingoina hangat charabada oza budi phambak thakta lengkhat pirakna ba ningsingjari oza budi ex secretary general AMSU headquarter ngakpigani ex president pabung busu lengkhat pirakna ba ningsingjari Thagachari makha tarakpa sidi koksinjage mingoina hangatcharabada ibung Oratan Kuma former secretary general AMSU headquarter 1999 to 2000 mathangda mu koksinjage mingoina hangatcharabada ibung Tensubam Vaiga Chandra Samu Faba former president AMSU headquarter mathang asidi koksinjari mingoina hangatcharabada Jotin Salam former secretary general AMSU headquarter mathang asidi
Koksinjari Mingoina Hangacharabada Ibung Virendra Chingakam, former President, AMSU Headquarter. Matangasida Amuk Koksinjari Mingoina Hangacharabada MD Alimgri Kulakpam, former Secretary General, AMSU Headquarter. Matangasidi Mingoina Hangacharabada Dipanjit Ningthauzam, former Secretary General, AMSU Headquarter. Thagachari Makatarakpada Koksinjage Mingoina Hangacharabada Ibung Subhash Chandra Sanasam, former President, AMSU Headquarter. Mathangda Koksinjari Mingoina Hangacharabada Ibung Shoibam Anin, former Secretary General, AMSU Headquarter. Makatarakpada Koksinjage Mingoina Hangacharabada Ibung Hawwijam Salamba Meitei, former President, AMSU Headquarter. Mathangda Koksinjari Ibung Salam Opel Luang, Coordinator Mahiroi Luptaruk amasung former President in charge, AMSU Headquarter Busu Ibung Busu Koksinjari. Chief Guest ki Guest of Honor gi pamlang dalig simbiga basingi aruboina Koksinjage Mingoina Hangacharabada Ibung Sinam Prakash, Advisor, AMSU Headquarter, NESO former General Secretary, AMSU Headquarter. Dice election biriba ahan singi mafamda akoigi thomi ichinau singna chambalenga mamam khudon tamina bagi tanjadu logjage. Guest of Honor give mamlang da leksinbiga da bamiwe sing Koksinjabada walauba Mingoina Hangacharabada Ibung MD Alamgri Kulakpam, former Secretary General, AMSU Headquarter bu lingkhet pirak na banulung na ningsingjari. Thagachari Makatarakpa Sidi Thorongi Maru Eba Thoram Oiriba Mangda Leiriba Maira se Sukapina Bagidamakta Ningshin Biriba Kwaikibiki Mafamda Ningsingjari.
Marak thakna guest of honor gi from langda lengsin bi gada basing khoina ko bama tamda mafam sida yobiyak traba kaksin jage mingoina hanga charabda ibung KS Ratan member presidents and committee AMSU ekwatabo phamba thakta lengkhat pirak naba kaksin jari Punna mapu thagachari ngasi yai faraba numit April gi tang taraga taret ning Thokpa numit asida the all Manipur students union AMSU Manipur gi apunma mahiroi singi lup AMSU na pangthok chariba nipu om doilak suba realization day Meekap Thokpa numit asida dais the election birba AMSU gi former sing loina na civil society organization gi yamba sing loina na CSO gi lusing basing imaloki lusing basing bu taram na okchari aduga loina na Manipur gi mai loisang sing dagi lakpiriba mahiroi khudingma pusu on Manipur student union AMSU gi mohut sinjaraga taram na okchari aduga ngasigi thauram asigi live coverage pibirba print amadi electronic media gi isina pum na pusu AMSU gi maikai dagi taram na opoga loina na nolokchari. Thank you. Thagachari makha tarakpa sidi pangthokliba tharum asigi nungi oiba waron thambiranabagi damakta kaksin jage hauji AMSU headquarter gi secretary general gi thogai pubiriba Prikesho Morangthem na taram nupagi waron thambigani. Asi yaifaraba April gi tang tara taret lising aniga kulumdoi numit asida AMSU gi nifugat humdoi suba Meekap Thokpa numit thorom asida saruk yabini haduna teng birekliba dice member da election biba Yamba Thiam Gambir former president AMSU 1965 Duga Yamba Kumalakom Harideva, President AMSU Headquarter. Pangjambam Sobita, General Secretary, Nupi Samas. Loremong Anbi, President Amkil. Yambem Momolima, President Tamisingmi. Y. Priyo Kumar, former Secretary General AMSU Headquarter. 1980-81. Former President AMSU Headquarter 1988-89. Yamba Khomram Ratan, Member President Committee AMSU Headquarter 1990.
Yamba Oratan, former General Secretary, AMSU Headquarters, 1999-2000. Yamba Tensubam Begatan Samufaba, former President, AMSU Headquarters, 22-23. Yamba Birendra Singhakam, former President, AMSU Headquarters, 2006-2007. Yamba MD Alamgir Kulakpam, former General Secretary, AMSU Headquarters, 2009-11. Yamba Dipanjit Ningthokjam, former General Secretary, AMSU Headquarters, 2011-13. Yamba Subhaschandra, former President, AMSU Headquarters, 2015-17. Yamba Seval Anil, former General Secretary, AMSU Headquarters, 2017-19. Yamba Hobijam Salamba, former President, AMSU Headquarters, 21-23. Yamba Salam Open Luang, Coordinator Mahira Luktaruk, former President in charge, AMSU Headquarters, Amadi Matters Family, Huidro Mongbi, Vilasini Devi. Wife of Matter is Lokendro Singh. Posamam Irabot Singh, brother of Matter, Posamam Permanda, Aduga Yama Budi, former President, Makoy Buzutaram Noksari. Manipur da Sahi Lishingani Henbagi, Aiba Puari Lava, Southeast Asia Gi, Manung Chanba, Maliam Gi, Ariva Lepaksing Gi, Manung da Amani. Manipur haiba iram damasi leiba amagi leifam thokpa masak maral lejarakpa iram dam asina puwari gi tangka kaya da Meekap ponba khunai oina lakhiba tangka kaya yaukhrabasu ipaipu singi thongna lingjel maning tamba leiba ama oina adumak lakhi adubu puwari gi tangka amada 1949 gi October 15 da Manipur nahona na India Union da tinduna India gi part ama oikhi masigi matung lepa asigi oina yamna lebak thiba oina nithok palingai dagi lejarakpa mitop changbagi foreigner permit system pass permit system haraga khangnaba kanglon asi iramdam asigi miyam ge ayaba yaudana 1950 gi November 18 da matamdui commissioner Himat Singh na lokthokkhibadagi mitop sing athing baliktana ising ichawgum khanghen hengalaktuna lepa asigi Mishingi Khalda Achauba Safuama Piki Bara Lengangna Sahi Tara Taragi Mikok Tibada 1961 Amadi 1971 Gi Reporta Mishing Hengalakpagi Lepam Mashing Hengalakpagi Lepam Thokpa Sangdagi Kahena Hengalakpana Lepa Ashi Dagi Mitopna Pirakpa Safu Sing Aduna Maram Waraga Akiba Singnaba amagi tangkak laki macha mitop mirebak macha mitop sing maram damda hankinaba go back foreigner ihau changsinthi lepa asigi tungi khunai gi damak changsinthi ba sang senglaba leipak miam gi ihau adubu matam dugi lengangna ningthina tabi khide ihau changsinthi ba mahiroi singda nomai gapsinduna ihau namthanaba kahenba thong kya chathaduna ihau laksinaba honaki adubu miyamgi ihau adu laksin bading amkide ihau adu da laibak thibadagi sipaina mahiroi singda nomai kapsin bada yama saklaba mahiroi ani mingona palabda yama posamam lukhoi amadi huidrom loken thawaina pontha pikhi Leipak Khunai Kanjana ba changsin khiba ihau da mahiroi ani thawaina pontha pikhiba asina miyam da mitoki safu adudagi kannaba hona hogdaba yade haiba matam adu ngasini haina leipak asigi miyam da Meekap thokpoi paujel pikhi miyam gi hanba leitaba ihauna 1980 amadi 1994 taka anirak Manipur lengak amadi Bharat lengak yauna agreement anirak Mahir Loop AMSU ga Shahid
पिनाबा लेखी लेबक थिबदी एग्रीमेंट अदु ngasi फावबा थबक तो ओंथोकपिद्री मणिपुर अमदी म्यांमार का शेयर तौनरिबा 395 किलोमीटर असि मनुंगदा 200 किलोमीटर हेनबा अमदी इंडिया बांग्लादेश बॉर्डर शेयर तौरिबा 4096.70 किलोमीटर असि नॉर्थ ईस्ट की स्टेट सिंगनी मसी की निथिना ngomkhai की संपर्क खादबना मिटोप चंगलापगी अराइबा पांबै ngasi su aduma oiri ngasi gi mirona akoida mitopna pirakliba safu asidagi kanjanaba makatana mitoki issue asigi wakhaiba ama laitriba fawba hanba leitana AMSU na landam asigi wakhalon manaba lopsinga pullaga ihau kaya changsin khigani hona khigani haibagi firep chesin jabaga loinana AMSU punsin fangsanu lebak miang yaifare longri AMSU longri Manipur Thagachari Pikecho Morang Them Nungi Webawan Tambirabagi the Makta Makata Pasidi Dice the Limpton Biriba Singi Manunda Ahanba Wangonglo in a coxing jage Mingoina Hangachorabada Ima Pangajam Sobita General Secretary Nupi Samaspu then Tapawa from Karadang Tambiranaba Imabo Coxinjari Ahan bamaktada iramdam suko liba ipai manibu ikok nono khoramjari ngasi gi nempum doi suba AMSU gi Meekap Thokpa Numit siga mari leinana mayagi phambam dangda lengsan bideba puna mabusu ehana mingona panjadrabusu ikok nona ikai khumnabu usari ngasi gi Tongan ba civil society amadi ima lopsing amadi nupal lopsingi thaumising amadi ngasi gi tongan ba district tagi lakpa school gi mairoi isa sing puna mapusu ehangna ikok nona khoramjari ngasi asi karigidamak mairoi lopna nepuhum doi suba Meekap Thokpagi Thauramasi Pangthoklibagi Maramda Tungda Lakadauba Ngangkadauba Aikoi President Secretary Amadi AMSU gi Khang Hairaba Mayamna Yamna Marik Sumo Wapam Tambiramgan Tambi Gani Aduga Loinana Aihak Nangasi Isa Sing Mapamda Aihakna Hajaningi Bangasi Nupi Samas ki General Secretary ehak pung asigi phambak takta kokhatuna mayagi phambam langta gesorongi phambam langda phamnabagi haibirapagi damak tasu ehakna AMSU gi isasing busu ehakna thagat pa phongdok sari aduga loina na ehak ngasi thamjaninge badi aikoi AMSU haiba platform ase yamna maru oiba Tangai Padana, Laitaba Yadraba, Yaudaba Yadraba, Aikoi, Amani, AMSU gil prepon se, Lebak Amasembada, Amadi, Kunai Makanbada, Amadi, Aikoi Iramdam Manipur bo, Sakwana Nabagi, Semgat Pada, Aikoi, AMSU gil prepon Asina, Asauba, Taudang, Yaduna, Ngasi Pauba, Lai. Aduka loina na, Ehangna Tamjaning Lebadi. Asia ki sauraba leba kayada aikoi sakhatna na bagi amadi afaba purangna na bagi amadi sakhat lamjenda mangjing tharba adugumba sauramba lebak singda aikoi haiba aikoi AMSU mahiroi haiba aikoi ki isa singje asina lebaki luraba tangka kayada Luraba Tampam Kayada Asowa
थौगाई कया पुदुना इरमदम से ngasi पाउबा एमसुना अचौबो थौदांग लौदना लाखी अदुगा लोइना लोइना ना अखोइना सेक्शन गदौबा अमना ngasi mak अखोइगी इरमदम सिदा मिटोपना अखोइ नोमगी जरा जरा इसिंग इचाउदौना हेंकलकपा असे अखोइ इरमदम सिगी महिरोय इचा सिंगना अखोइ अमदी इरमदम सिगी प्रजा मियामना अखोइ नोमगी हेंकलैब मिटोप सिंग असे अखोइ ना कुपना मिकुपना हाउम सिंगना लाइफम थोए हाइबा वाफम जेमे अहांगना थमजनिंगी अदुगा लोइना लोइना ना मणिपुर की लूरबा तांका कयादा इचा सिंग असिना अचौबा थौगाई कया लौदुना ममा मसा हाइबसे ताना थानबा याद्रबा अमनी अदुना इचा सिंगना तरुकपा थबक खुदिंगमक्तसु ममा अखोइना इचा सिंगगिदमक्ता लेपकनी लोइना लोइना ना हिरम खुदिंगमक्तसु एमसु हाइबा प्लेटफॉर्म असे ममा अखोइना ngaktanasu lai aduna ngasisu adum ngakigani haiba wafam je thamjaraga aihak ngasi miyam dagi kaina ya thang laujari punamapu thagasari thagachari ma marak thakna lamdam masida leiriba tongan tongan ba satragi mahirui singi luptagi lengbirakliba mioi ichinau singi mafamda chambalengyan namamtang khudong tamjage koksinjage हौजे हौजे देशावगी प्रेसिडेंट पुबिरिबा याम्बल लम्यानबा मसुंग MSF की प्रेसिडेंट की थौगाई पुबिरिबा याम्बा जुलिस अनिगी मफमदा लेंगान ममतंग खुदोंग तमनबई तंजादो लौजगे लेंखत पिरकनबा इबुंग अनिबुसु निक्सिंगजरी लेंगान नसी हौजे हौजे प्रेसिडेंट की थौगाई पुबिरिबा AMSU हेडक्वार्टर की प्रेसिडेंट हरि देवना खुदोन तंबीगनी थागतचरी मखा तारकपा वांगांगलोय ओइना कौसिनजगे मिंगोइना हंगतचरबदा इयाम्बा KS रतन मेंबर प्रेसिडेंशन कमिटी AMSU हेडक्वार्टर 1990 बु तेंतपा वाफम खरा थंबिरनबा कौसिनजरी ngasi the All Manipur Student Union AMSU sinjaba nipum do suba Meekap Thokpa Numit sigi mairu sing ning sing khubam pisum chinga machada laikira ba thobu sing phamda laikalo matungda miyang ko ba khongchana ma chalo matungda Yumnam Leikai Leirembi Lampak ta pangtholiba miyang informasi da Security election birba tongo onasangi sate onasangi musing CSO ki musing mana pai gi lusing bising lona amuke na haiba thormasida mapung phaba thodang loriba mairoi sata sati khibu ikai khunajari ngasi si amna maru ibanu mini manipuri singi damak hojik siksu akoi myam lauri akoi gi yelomi sing kallo akoi mapandagi lakpa mitop singi khubam nu ta khidna akoi mukhidore Tripura da Tripuri mukhibugumna Manipur sing mukhidore aduna madugi akiba leibadagi hojiksi kana lauri
Manipur ILP chanare adu madui kanabam akoi kya phangmang amdri NRC chana lo waduna hoji sata ki luptar una akan ba akoi ki demand tawduna hoji changkhili akoi da aki bam lei mamdi akoi si kya kuina hingi da ge ba hoji akoi na anuba ain kya semdana ILP chanadana natranga NRC chanadana madu ki posa ma leiranganda anuba lakada mi singdagi akoi ji chainga khara phangna waiduna akoina akoi ki ihau kya changlaga su kona lakam mi singje ambak laktraga su han leba mi singje masina adum akoi ji irak na bagi phim ma lei hojuji aduna Manipur da akoi 1950 da akoi ki hana leiramba paspa mi se masi matam dugi chief commissioner hima singna lokthok ki bagi matung dagi akal akam leidana mitop se changelak pi aduna akoi Manipur da Saya tera khudingi mikok tiba da akoi India ki adumba mikok mising kan pergi kan growth recession lagi akoi Manipur na saruk ani hom hena hen bagi adumba lak tuna akoi se Manipur da mitok se asuki masih leksana pergi film malai tuna akoi se yellow bising jemut kiba ya pergi film malak pa madam merong kata Manipur ki miam na Manipur sata sina akoi aki yo fark lagi 1990 da AMSU na lusinga kata Manipur ki da akan ba gobe phone akoi gi yellow mi kalo haibna singba kholaw galona aso khongjang changchen gi adugi khongjang da akoi mairo ani khak leigide makhoi leigide bado adugi numit adubu ngasi bawa AMSU na makhoi na Manipur khnai da Manipur miam da amuga na Meekap thon na akoi je mukhidawa ma khidab gi akoi kanjana da miam da nahona Meekap thopagi tanja to pibiram badu akoi ningsing jamoina sai gudingi AMSU na Meekap Thokpa Numit aduna akoi palon tawi leptana sahi gudingi AMSU na Meekap Thokpa Numit tawi adu aina hangjari budi akoi Meekap Thokpra akoi gi miyam ji tasena hoji Meekap Thokpra Manipur da hoji akoi gi Leirembi ji film kam tawri akoi mosen pun mangamibra hoji bus ta tada gaida akoi gi winger da kaida laksan ba laiwa mi singje masih bawa akoi panabang am dana akoi mangi dona mukidore na akan ba kholau lau na lagi makita ikoi kudana Manipur da train jora agni bus na kaina holamba mi chama chani do ngasi di ikoi kudana sahi amang phade mongda Manipur da hoji khongsang yogre tupul hadaki desama mongda yogni hai aduga malom da railway station sabagi tabak kan chatari ikoi kudana sahi amagi manungda Manipur da train jora agni Manipur da train da holaiba mi lising do adu kanana panaduri akoi gi miam che mitoki sapuda humakanda akoi ji matam ko matung da akoi ji mitoki makhong ko lakanda mitop singduna akoi da khuling kanda makoina hundokpa potu char kanda makoi gi mayum yum singdu da akoi minai wa kanda akoi leuba gi phimam du leiba aduna ne ba ngasi sata gi lupsing na ta mayamna akan bu khungjang chang na lauri se adu akoi na aina hangning di ai sang joroi akoi miam ni Meekap Thokra ba akoi matam da akoi mayam lawi 1980 da akoi akan mi hok towi sata ni si ga saka ga akoi emi economy nei adu sata sing mathau da like tam changi saka na adu gumba yana ke ba agreement do thabak to thokte mitok khadokte yana ba agreement da akoi gi bejian na kai sing na yawi yana ba agreement da akoi mitop si detect to ba report to ba pham yam da mek sing na yawi government thabak to thokte amuksu 1994 da governor ga mutam da AMSU ga mona inai adusu thabak to thokte adu matung ta bada mathang tan lak badagi ILP gi hok towi akan bi hok to badagi turun 12 ta gi hok badagi turun 15 da akan bi hok si changle adu bill lama pass towi akoi mase yana badagi akoi bu kan ga da ba akoi bu galo pi ga da bill do akoi mase yana badagi adu men man ta hande bill do akoi wi ron to thami chanande adu yam wana honar kanda chingtam akoi pulla kanda honar kanda sai amani mutung da akoi gi bill lama pass towi adu da ko bina SNP de adu bu laiwa pha ba ga da akoi 2019 da di akoi Manipur da Eastern Bengal Federal Regulation Act se akoi chanale adu bu haujik ILP na akoi da chanari se masi ki kana ba se akoi loba ngamibra Manipur da ILP ta mi kya sangre kana check tawri
हौजिक मणिपुर पास पाइद मी क्या कना चेक तौरी ILP की मनुंग चना मनुंग इना पास पाइद मी नतका मतम हेदोक मी मयाम से पनिशबल आइटम यावी मोई से दंडी पीबे याई सही में जेल थम याई पैसा फाइन तौबे याई हौजिक ILP चनबदगी मणिपुर सरकारना ILP की पास पाइदबा ILP कक्तबा मतम हेदोबा मी क्या फारगा जेल थमखरगेबा थमदेबा अदुना मणिपुर हौजिक फजने चेक तो मतमदा पास पाइदबा मतम हेदोक मी मैम थेंगनेबा सी कना दाय लौरिगेबा आयन दु लेरगसु आयन चनेबा मखोय मैम से मशीन ज्ञान ताद्रबा आयन चनगदबा गवर्नमेंट थबक तौगेना खंद्रबा मधु कानादे मरमदी इंडिया दा ILP चने से स्टेट मरी ने नागालैंड मिजोरम अरुणाचल प्रदेश अमसु अकुनबदा मणिपुर हाइर भाई स्टेट मरी चनेबा ILP से समानेबा मागी बेजिया दा के खेनरगसु अदु मधु कानाबदी लोय खेनेबा मरमदी ख्वाइदिगे ना सेरस ऑफ गवर्नमेंट लेबा लम ख्वाइदिगे मरम नुसिबा मरेबा कनिबा मजाति कनिबा जाति लेबा लम दो अदुना ख्वाइ हेलेबा अदुना ngasi ji मिजोरम ना ILP जी ख्वाइदिगे इफेक्टिव ओइबेले अदुगा नागालैंड ख्वाइ फ्लॉप चलेबा मथंग दा अरुणाचल प्रदेश खरपै अदुना अखोय मणिपुर जो हौदंगारी अदु अखोय मणिपुर ILP लेरगसु ILP काना बनजे इफंग फंगदबि फिल्म उइबा अमाय तौदना हौजिक सु अखोय NRC चनगदबे हाबगे अदु खोलाउजी लावी अदु मसे के NRC जे यान फब पोने अदु कदाय फब इंदा को मेना NRC तौब यार कदगेबगी क्वेश्चन अमदि लेबा अखोय लमसे तसेना इंदा को मेना तसेना कनिंगदब्रा मखोय डिवाइडन पॉलिसी दा अखोय मसेन जे कांगपाय फुय तारकादा अमक अमक खना लगादा मोइद कोक सिकन मसिन बदुने मरु रायबगी असेंबो वहांग अम लेबा अदुना इंदा को मेना कदाय फब थमोय सिंगा मणिपुर ILP चनबा पामी इंडिया को मैंने कदाई बाबा मणिपुर NRC चनबा पांगदगे बजे अखोई वहांग नेबा मरम अदुना अखोई द ILP चनरे हाइदुना अखोई द NRC चनगद बेना अखोई मसेन से मोय अराव खन लावकदा अखोई प्रजा मैमना तुमिन ले थोगदी अखोई मिकअप थोगई पालो जे तौगुम जे कादेबा ngasi अखोइना लेकरि जे तक्सन बनेबा सिदा फमी मिफम जे गाकी वांग कादा हेयन वाला काइनरगा अखोई मितोकी जथेंग दुगी मतंग दा अखोइना खनद्रबा थमोइ चंगद्रगदी सिगी लेकप जे कानदेबा तसेंग लेक सेद्रगदी 1990 दा लेगिरबा अखोई अथौबा लुचिंगबा निदो मदुना कई खलंगेबा 2015 दा लेगिरबा ILP सुदा लेगिरबा रोबिन हुना पामबदो कइनो खलकादा थमोइ सिंगना मखोइ महमदा लेखलगदी अमदी मखोइना पामब थबकिनो मदु अखोइना मतुंग इन मंगम चंगेबा अदु मतुंग इन मंगम मकादना अखोइना लेकबगी भेलु दुजे नतबिदा अखोइना ngasi लोरकादा आई थबक तोरकादा अखोइ मसेन ग्रुप ऑफ सेमरकादा ENB CNB अदु अदाना मीटिंग मफम मा सुरकादा तांग मसेन अमक अमक काइनरकादा अखोइना लेकबदुगी भेलु फंगोइसने अखोइ पुनमम जंगेबा हौजिक लाइबा इंडिया की फिबम अखोइ मणिपुर सिंगी फिबम अखोइ मणिपुर सिंगसे लुपो याबगी फिबम से लेकादा केदोबि अखोइ कंबाई बय तादनोबा पुजन बय तबा अखोइदी मांगे फयबा केदोबि पुनमंग बयदोनोबा छात्र लुप सिंग यामी कइनो मेरा बाबी मसिंग यामी कइनो लालो मसिंग यामी कइनोबा अखोइ जाति कंजे मणिपुर कंजे दादी अखोइ पुनमम जंगिना अखोइ मसिन अमक अमक कंजाय बय ताकंदा अखोइना लेबा की थबक तौनेसे मसी कितंग नुआइते अखोइ पुनमम जंगेबा येलोमी कन होनबदा मितोप तकी अखोइ कन होनबदा अखोइ मसिन पुनमम जंगेबा पुन बहि दे अखोइ गांदेबा अदुना अखोइ खेनबा सिंगदो खर खर पाउथोनसी लेबा की खलकांदा अखोइ पुनसनबगी लंबी अमा थिबम चंगेबा खुदमने हाइजनिंगसे अदुना अखोइ ngasi ki thoro masi lakpada अखोइना थमोइ सेंना अथौबा सिंग सिंग फमदा लेकटपगी भिलु तु फंगजाय तादि अखोइ पुजन बंगम बताबने अमदि अखोइ अथौबा सिंग पाम लंबीदो अखोइ चलकांदा मांग खिद्रबा खलगा कोइ बुत खिद्रबा अखोइ मितोप सिंग सिदगी अखोइ कन्नबा लंबी सेम चंगी मरमदि अखोइ हुजिक लेबा मणिपुर लेबा मितोप से 2011 की मिकोप थिबदा मी लाख 10 हेंग्रमनेबा 2021 की मिकोप थिबगी रिपोर्ट अखोइ फंगदे 2022 की योक्सलाबनी अखोइ मणिपुर अखोइ येलोमी से कयाम कुन लेगिदगे बगी क्वेश्चन अमक थोले त्रिपुरा दे त्रिपुरी मुटपगुमना अखोइ मणिपुर मुटप याबगी फिल्म मला आबेबा मरमदना हौजिक अखोइ मसेन खेनदुना खोना नकपान बताना मथौ तादे अखोइ मसेन पुलकांदा अखोइ जाति से कन्नम होनबदा मदुगी लंबेन दु थिमिनसे वफम जारेगा मतंग से लोसिनजगे थागचरी बुंग मखाताना फमफम लांगदा इलेक्शन बिगदब सिंगी मनुंगदा वालौब सिंग कपसिनजगे कपसिनजरी मिंगोइना हंगचरबदा इबुंग सुभाष चंद्र सनचम
former President AMSU quarter 2015 to 17 bu koksinjari amasung ibungi mafamda chambalengan khudon tambirana basu niksingjari makataboina makataba wang loy koksinjage mingoina hangatjarabada ima Laurembam nganbi President amkinna ngasi pangthokliba tharom masiga mari leinaba wafam thambiram na bagi damakta imabu koksinjari Ahan mamagtada ngasi nipuga humdoirak suba realization day Meekap Thokpa Numit ki ngasi gi chief guest ki phampam langda lengsin biriba hanagi President AMSU headquarter 1965 Thiam Gambir Singh amadi hoji President oina Pampubiriba ay isa ibungo Kongray Latpam Harideba AMSU headquarter animok amadi dais ngasigi guest of honor gi phampam leng daling chin biriba isa sing imanabi sing aduga khwai punamak pusu aina ahama makta dai kai khumna ba uchari loina na mang daling chin biriba lamdam sigi maman yam laba ima ibel sing chatra naharon sing aduga aikhoi gi lamdam sigi CSO gi leader sing chatra gi leader sing punamakpu amadi media gi maru oiriba Manipur gi mafang khuding makta pau sandok pigadoriba media gi isa isu sing khwai punamakpu su aina ahan ba maktada ikok nonjabaga loina na ikai khumna ba uchari ngasi si karigi damakta Meekap Thokpa Numit haina tholibano haibadudi miyam ne hena khangna raba wapamni ngasi Meekap Thokpa Numit haina tholibasi adungai soglising amaga samapan maripuda aikhoi gi foreigner issue lakpa matam sida mahiroi gi chatra ani khak sikhi haibasimadi ngasi photo thetuna aikhoina makhoibu hai lai katuna lamjau da makhoi gi damakta nakhoi gi tung inna bagi damakta aikhoi leiri Manipur praja aikhoi hingli haidana utkhiba adumanga lising amaga samapan maripuda thokiba adugumba thaudok adubu nahongna na ningsing hali masi ningsing badanatana aikhoina yamna maru oiba thabak kaya ama tawbam thoi haibaduni aina miyamda ahamada thamjaningiba aduga ngasi aikhoi karigi damakta aikhoina function asi pangthoibano haiba taragadi aikhoi sumna sigiba mi singdu khaktang hai lai katawbo oiragadi yumda aikhoi tongana katlaga tokpa yai ai isamaksu yumda hai lai kacharami makhoi ani gi mafamda adobo aikhoi ngasi stage da kakhalakanda relay chalakanda hai lai kalibasigi wahan thoksi karino haibaduni aikhoina miyam da thamgadoribasi aikhoina hai lai kalaga satlibasi maptam amada aikhoi kari tauki aikhoina taugiba thabak singdo sarkarna aikhoibu madugi chapchaba wahan thoktu pibiribra thawai na pontha pikraba ani dugi thawai du santri oi khrabra oi dribra ingna chingna ima mapu magi leikonda leigrabra leitabra haibado ngasi thoiba thogdo wathok sarkar gi niyom singchina aina khanbadadi 1980 dagi na ngasi phawbase leigidraba isa ani se mapu gi leikonda santi oina leiba ngamdri haibaduni aina miyamda tamjaningi ba maramdi aikhoi gi permit system haibasi
inong nong na ako'y Manipur na hekti India da tan banate ako'y hana laijaramba permit system amani aduga loina na ako'y laiba asi ningka tam na laijaramba adugumba laibak amani aduga ningka tamba haibasida sangi bapolam si kari karino haiba taragadi aikoigi senmit lon adudigi aikoigi mayek aikoigi dharma niti mayam punamakse state ama natrega country ama laibak ama ningka tamge haina haiba taragadi macha khara important oi maru oiriba adugumba masak sindo Manipur ima laibak kidi hek haurakpadagi na ngasi phawba mayek sumna amadi paring sumna amata wataba makai leirak laba adugumba ningka tamba laibak amani haibase aikoy miyam khuding mangna khangba duni aikoy na mayek sengna khangna naba aikoy na ngasi pulli base aduga aikoy isagi laibak ngakjaba mitop sangakpada ngakjaba ngambagi sakti aikoy da laijay maram aduna aikoy na ningthau palingay da hauji Manipur sarkar da tauriba MLA gi officer sing aduga sipai thana achauba singi guard mari nakan mari da ako'y security post wang na tanggal laga huisyen talak nai na tanja nai na khongaga makoy singdu leiribra safe side oiribra haidana tauriba adumaina Manipur gi ningthong na su matam dudagi hauna Manipur gi nakan mari sida security haibadi aikoy gi ngak senaba mi thamakanda karamba mafamdagi mitop sang chalai karamba mifamda karamba da ahoba lady haibana singse ying na nabahay na kan na honaduna aikoy gi security aikoy gi ngak senaba sipay tamami aduna takpadi aikoy se hek haurakpadagi mahurol dagi aikoy ningka tambada natana ningka tambalaibak amagi adugumba thabag thoram singdi mapung phana adum chatharaga lakpa laibak amani aduna ngasi phawbada aikoigi lamdam sida leiraiba phibam si aikoigi Indiana ningka akoigi ningka tamjaramba bu thugaira kanda aikoigi hana chacharamba chana lonchat punamang manghal kanda ngasi kari phibam da oire ngasai isa singna haigriba duni himat sing kauba adum chief commissioner amana Manipur da sanga kanda Manipur gi hana leijaramba adumba Manipur khaktangi oijaba adugumba permit system ama leijaramba adu karigidamakta mana mi masing yamdaba aduga executive masing ju sudabada ngammi haibagi matagum mapuna sanba minai ne haibagi matagum man hekta Manipur da la akanda permit system thugai kiba haibase masi maduda aikoy na wakat mayam makat na masi niyom nate masi executive suba nate malaaga permit system thugay ba yade aikoy gi permit system kak pa yade haidana pholaw kaya thangraga su India government na tasin na dadana ngasi phawbada leirak pa haibase India na Manipur bu nungsiribra natraga nungsidribra Manipur gi lampami bra Manipur gi prajabu nungsiribra haibase gi chaurba wahang ama tattana thoali haiba wafam duni aina miyam da thamjariba aduga aikoina khangi madudi aikoina ngasi phawbada laiba paring sida karigi damakta aikoina lauri aikoina hujik lauri basi aikoi mitop mian cha sanghan bayaroi aikoi gi permit sinven hingal halu nakoi digi permit sisen tan banati haidana koi ILB linkhatana ai isamak nupi ihan hanba campaigner oina ai pujarami matam duda aikoi chena mayam mama taure harakanda akhang ahi mayam ga tanarakanda machi aikoi gi leiramba potni aduna aikoi gi potse asi bawbadi leigadabani haibana singbaje
ꯑꯩꯈꯣꯏꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯁꯦ ꯄꯤꯕ ꯌꯥꯗꯦ ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯈꯥꯡꯗꯅ ꯂꯥꯛꯑꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯅꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯙꯨꯔꯤꯗꯨꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯎꯪꯉꯦ ꯍꯥꯏꯔꯀꯥꯟꯗ ꯂꯩꯔꯛꯄꯗꯨꯅ ꯀꯔꯤ ꯇꯥꯔꯛꯈꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯣꯟꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯅꯪꯈꯤꯕ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝ ꯑꯃ ꯅꯪꯈꯤꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯔꯣꯕꯤꯟ ꯍꯨꯗ ꯍꯥꯠꯈꯤꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯁꯤꯟꯗꯨꯗ ꯂꯥꯡ ꯊꯨꯔꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤꯒꯤꯗꯃꯛꯇ इराय लाइना इनर लाइन परमिट मणिपुर चटनरनी हाइना लौथोरइबा मसीगी पॉलिसी प्रोग्राम से प्रजादा लांग थाकांदा प्रजाबु अपंग सीबसे मसे मणिपुर सरकार न खंगभम थोई हाइबदुनि आइना थमजनिंगिबा अखोइना मतमदुदा लाउगिबा मयामदो करिगुंबा मता तासिननद्रकांदा के हाइदना अखोइगी सिटीजनशिप एमएमएल बिल हुजिंगना एक ऑन खरबा अदुगुंबदु मणिपुरदा दगा इंडिया की एक ओइना चलाइबा यानबा होनरकपदा अखोइगी परमिट सिस्टम असे इनर लाइन परमिट सिस्टम मणिपुरदा पीरे हाइना लाउथोगा हुजिक्सी कदाइदना कायदा फावबा मनुंगदा मचाक कया यामना लैरी अखोइना पीरंबा मचाकसिंगदुना कयाम कक्थटलबा अदुगा हुजिक मखोइना करी हपचलबा कया यामना मखोइना करी चथरीबा हाइबदो अखोइदा व्हाइट पेपर अमा सुंपु पुथोकपा ngamdri अदुगा लोइनना अखोइना खंगी मदुदी व्हाइट पेपर पुथोकपसिदा अखोइना कट ऑफ बेस ईयर इन 1951 हाइबनी अखोइगी निंखा तमपगी मतुंग इना अदुगा भोट तौरबा मिंखा तमबा मतुंगदा भोट तौरबा तुंगदा अखोइगी सेंसस थीबसी 1951 द थीरिबनी 1951 से कट ऑफ बेस ईयर ओइगदबनी हाइदना अखोइना चप चाबा प्रमाण पांथै पुथोक्तना पीदना तौग्रकांदा हंदक्ते इनौ नौना इकाई खुनजरिबा हाइबा तारे सीएमना कट ऑफ बेस ईयर 1961 ओइगनी गा हाइना लाउथोरकपसिदा प्रजाना अयाबा सोई तौखरबरा पीखरबरा नत्रगा चप चाबा वाहन थोक्तु कदाई फावबा लैरिबगे हाइबदुदी अइना थिजिनबा वाटपगिरा अइ मक्ति कया खंजद्री अदुगा अमुक अइना थमजरीसी अखोइगी मणिपुरदा करिगिदमक्ता अखोइगी इंडियाना अखोइगी लमदा खुद थिंजिनबिरी बनो मागी माफिबानुंगदा चनसनबा हाइबसिदी कनागुंबा मर्ज तौबा हाइबसिदी करिनो हाइबा तारगदी मानबा लम अमा सिना नंग लौबा सिना सी अयाबा हाइबगी अयाबा अमदा बैलेंस अमदा पुरकांदा मर्ज तौबनी अदुगा मखोइना हुजिक तौरिबसिदी एनेसेशन नाइदना नमफुदा लौसिनबगी स्टाइल दुनी अदुना मरम ओइरकांदा इंडियाना काबो भेली ब्रह्माद पिथोए अखोइना टैक्स चाजरुबदु मदुगी महुदेना कबो भेलीगी महुदने हाइदना अंडमान निकोबार पीरे अदोबो अंडमान निकोबार सी कबो भेलीगी महुद ओइना पीबा तारगदी अखोइगी मणिपुरगी निंगथौ फावबदा अदुदा लोय थारगा मथ्वाई थाबमक थाद्रगजु पुंसी चखेम नखरिबनी अदोबा तारगदी अंडमान निकोबारगी एडमिनिस्ट्रेशन सी मणिपुर की मखाद लेभम थोक्तब्रा हाइबा वाहंगदु अखोइ लाकनी हाइबसिनी आइना थमजरिबा अदुगा अमुक अखोइना हुजिक हाइरी ब्रह्मागा लोनरिबा मरकसिदा पिलर मसिंग अदुदगिना अदु भाव चेनरे अदुदगिना अदु भाव हेंजल्ले मसीदा खारमिबसी इंडिया की सिक्योरिटी संगने इंडिया की सिक्योरिटी यावना संबन खरंगनी हाइबा पोट लेरबनिना अदु ओइतारगदी इंडियाना मणिपुर की ngमखै मांगबदा मणिपुर की लम मांगबदा नाचुंगदबसिनदी इंडिया की मबुक्सी मणिपुर नुंसीदे मणिपुर सी मखोइगी काननबगिदमक्ता लौसिननबो होनबनी हाइबसिबदी मयेक सेंगे हाइबा वाफमदुनि आइना थमजरिबा
aduga amu aikoina hauji kari tauri aikoigi Meekap Thokpa haibasida lauri aikoina 1980s dagi na ngasi phawbasida mitop na aikoigi lamgi mapu oiba yaroi mitop na la aikoigi pot ki maman lepa yaroi aduga mitop changchalakpa matamda aikoina piriba cut off base year sigi matung inna natre hairaga sarkar amadi prajaga yanabagi matung inna permit system sigi matung inna labor card chagadabani sahi asuki manungda amuk renew tawgadabani makoina laiba thabak singdo karamba mawongda laibano aduga karam kayam kuina leigadabano ka haidana singbasi leigadabani haidana tawriba thabak singse Manipur sarkar na ngasi phawbada kari pangthu ibage kari tawri bage prada kari khangali bage inner line system chanarani haina haidil lakwadagi ngasi phawbada changchal iba mitop mian jam mayam singsi Manipur sarkar na maya ka thoga mamit uichilaga yengaga leiba se masi tawroi da thabak amani India government gi minai oiba to Manipur praja gi damakta khallu Manipur praja bu nungsiu haina lauba do khoi change aduga amuk aina thamjaningi si aikoina matam amadagi laure I aikoigi lamda hujik drug pusalaktana drug thadana popi thadana tauribase aikoigi lamgi mioi natte mase atopa lamdagi sangchalakpa yamna yauri aduga hana leirakpa mioi singsiga manaramba yai natraga manaramdaba yai tauba khaktabau golden triangle haidana akoigi Philippines ne aduga Myanmar ne lo haiba lamduga makoi ahum sina semgalangba adugumba akoigi drug ki lalon bagi system ase Manipur da madudagi hainaraga lakpa kharana salaira kanda sathara ibani Manipur da mitop miam chana drug sizinare drug yole haibane singbase aikoina mangjau na laurok pase sarkar na tachin na da boy tauraga masina aigi nupigi mari matani masina aigi imanabagi mari matani masina aigi iyamagi masa masune na yengdana leirakanda haujik Manipur da mitop mian sa aikoi kari daure haibabu aikoi naharon group ani leadership indigenous people oiramdre aduna makhoiga su tawna balekani kaina lauksan narakanda India da sie tharakanda Indiana madu che du longde kaina hairakpadu mamai du ikai ningai ne haibachine aina miyam da thamjaningi ba aduna aikoi kari tawbatai haiba taragadi aikoi lingjen mana ba ma change aikoi amaga punchina ba ama change mapan amasung manungda machet tabagi aikoigi mami ase aikoi na kaidong nung da uhalloi da bani ngasigi phiran chingkhatpasida khwaidagi thawai nungai tabasi karino haiba taragadi matam mamada aikoina maning da lepse geisa ja noi mamang da lepo noi na chingkhakadobani haiba matamda ima singna ngak chelaga aikoi phiran chingkhakadobani ima singna question biu haina chingkhalaga ngasina ima sahi humbudra suruba chingchina phiran makongda question leiri se tanthok biu haidana police da wakat pa yawba simag mama singbu ikai ba pibani haiba sine aina thamjaningi ba aduna aina haibati aikoi mamani Manipur gi masam ta khoina mangna ba tawroi punsan bana aikoi gi ithongdang ni aikoi loina baki mamani tawba kaktabu michang mikhai nai ba wafam dudi aikoi da thambirakanu mamang dagi salak laba mama singna kwasalaga phiran chingkhalakpa adubu ima singbu challo kaina laktana ka in madudi yamna machu tadaba aduga yamna tauhaidaba thaba amani haibachini aduga matam amada aikhoigi ahansingna thaksi khasi naina chalu haina hairamba
ahal laman masak khangu haina hairam basingdo ngasi di thaksi kachi na kadai da sat kharaba ahal laman na kadai da sat kharaba ahal laman na khongnet naraga angang ching na mapan mathakta lauraga lakpa taragadi madu aphaba samaj ama oiba ngamoy aduga amu aina thamjaningi si ꯑꯩꯈꯣꯏꯅ ꯉꯁꯤꯁꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯈꯥꯏ ꯇꯥꯒꯗꯧꯔꯤꯕꯅꯣ ꯄꯨꯟꯁꯤꯟꯕꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯣꯉꯥꯟ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯣꯔꯛꯄꯗ ꯑꯗꯨꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯋꯥꯠꯂꯛꯀꯅꯤ aduna maram oirakanda aikhoidi apunba sakti sagatpa haibasina manipur imagi tangai bhadraba luruba tanja sigi phirep oimina si haiba wafam duniyaina miyamda haijariba aikhoina ngasi khangi madudi aikhoina ngasi chatlibasi karigi damaktano aikhoina ngasi lepibasi karigi damaktano mitop miyan jana sangsil lakpa mitop na aikoi gi pot ki maman lepsil lakpa asina singba mayam che akoi na adugumba mitop na lamgi mapu oi ba yaroi mitop na pot ki maman lep ba yaroi haidana lauri ba singse masi aikoi hemal laktana lauri bani aduga loina na aikoi kari gi damakta aikoi na adugumba mitop miyan ja singduda aikoi karigi damakta aikoi na phangi ba parmi system sigi matung inna thabak chathabara natragara chathadabra haibase sarkar na matam sana yengdribase kari maramgino haibase aikoi hangpham thoi aduga loina na sarkar na huji hairi madudi manipur da maya paibi leiribra ka haidana moina hairi ba potudi yamna Mayra paibi singsibu ima ibil singsibu yam usita bagi warini maramdi ima singsi lengdana leiri thogdo wathok khudingda ima singsina adumok lengdana thabak pangthoi chummi moina self help group seme harakanda mayra paibi ga self help group nungsina dana batawhanba aduga aikhoina nupi gi khuigi hak tanbani haidana aduga nupi gi right tan bani haidana nupi bu decision making da yahon gada bani haidana talok klase gi khudong sabadu loksil lakanda ikoina 33% aikoi gi jila parishad aduga pradhan singba rural area singda leigarba tungda makoina sanara iba role si kari sanara I haina haiba taragadi kari gumba member ama natre haraga jila parishad ama masina kana gumba mayra paibiga samjinnaraga sarkar gi release apada yauram ba sarkar gi mayokta adudagi madudagi akoina ya liba plan singdagi sarkar na ya liba plan singdagi hendokna chatlamagadi nakhoi gi senthang piroi nakhoi gi kanaba piroi nakhoi mi asuk yamna puthokadabani aikoi gi rileda haibana singba adunani miyamna uba matamda sarkarna sinba riledana mi yamna uba aduga aikoi gi hujik mayra paibina sinba riledana mi masing hanthana ka uhalaiba mayam se masi sarkar gi thoksin ngatani aduna aikoi gi manipur gi oiba pithibi sin thungna phauriba ima gi sakti ima ibel singi mangan matik mangal se sarkar na noma gi mami samtha halakanda manipur da mayra paibi leirambra manipur da adugumba nisabandi gi ima sing leirambra ka haibase kawhalagna nabo honari base masi aikhoina yam sectionna ngak semba ama sangi preserve toba ama sangi aduga loinana aina thamdaningi si aikhoina mayra paibi aikhoidi ima ibel sing aikhoidi
kathokpadana aikoigi saruk oiraibani aikoina documentation ama tawrakanda sarkarda document leihongna bohona giba ayam yaude isa singna tawraga loire isa singi damakta aikoi lepi haibachida aikoi manipur gi ima sing maduda adum lengdana lai aduga NRC haibase masi aikoi ju changchan na baina engkin na changchin jarakpa matamda aikoi gi kokomi aina sembi gi bakangbu singjuna draft tawba loikre aduna makoina hot changchin bada aikoi lepasi haidana aikoi adum ngasi phawba lepaga lai aduga loinana ngasi mamangda satra lup tarukna Dili da salakanda NRC sana halu aduga state population commission sem na bohono kaina saluriba mayam se mama aikoina hanadagi support tawraga leirabani isa singna strike sangbada agitation sangbada mama singna phaiga phaina pambom tingduna yakhigani yagani haiba wafamje thamjari aduna aikoi punamak ngasigi mikap thokpa siga mari leinana matung inna aikoi punna mikap thokakanda aikoi gi manipur da yengi ba india gomina yengi ba mieng amadi manipur sarkana india government gi thawin sin da chatlaga manipur praja gi khalak taba punamak che aikoi kumna nainarakanda akoi mangjen thana sengkhatuna angamba sakti da aikoi mayok naba ama sangi aduna maram orakanda miyam punamak ngasigi mikap thokpa haiba numitsiga iroinana akoi punna apunba sakti sagatsi mikap punna thokminarasi haiba wafamdu thamjaraga tensinjari Thagachari ma makha tarakpasidi mafam asida yauksanbiraklaba hauji hauji KSA gi president gi thogai pubiriba mingoina hangatcharabada iyamba vidandagi mafamda achamba lengan khodon tamnabagi tanja adu logjage ibungulen khatpiraknaba ningsingjari khodon pot asi hauji hauji AMSU headquarter gi president gi thogai pubiriba haridebana kusinnabigani Thagachari makha tarakpa wangang loi uina koksinjage mingoina hangatcharabada oza budi former president AMSU bu tentakpa wafam kharadang thambirana bai damakta koksinjari Masigi Senglaba April ki tang ta tret doka numit akoi ge Manipur itihas ta yana mayek sengna yana niyom sumna yam arangba akoi ge khui ama leuraba akoi ge sep akoi realization de mikap thokpa numit haitare mikap numit nifum de suba mikap thokpa numit asida masigi function asida akoi ge Athoiba atiti sigbes obiba aikoi marup si thiam gambi singhobu ayangna ayam noluna khurumjari hana thagajari adulina dai bengsen biba aikoi gi matam ambagi matam adugi AMSU gi rusingbasing president sing general secretary sing aikoi gi sadana den singba yam yaure aikoi ratan singba aikoi satani aikoi marup mapang sing loin maki mphumda aikoi imai ben sing punamaki hojing ma nangam bi gi ba aikoi gi aikoi inie manangam bi gi do Yang project aduna function asida mamang jalingsin biniba maruiba invite sing akoi lamdam masi maruiba akoi mioi sing sing basing akoi imai basing isen sing amasung nusirba sata sati famda ayangna yamna nusibama akoi yamna kathopin nungai bama adum lamsing lamtapin mangalam ayangna pizeri yamna ngai ngasi se ai to ke to bani ngasi function se I have
अनाब पेशेंट ने हम हिफ्जन लेबा अयाची पाइल केस नाबा याम साथीबा था अहुम फारे जनवरी की तारीख 36 सगों सिमजिन नारपनी अन होजी डॉक्टर तानरे हिदा अमकन सारी अरे कभी कोई कहदारे कोई मचई की कोई की अदुम बा हिदा सिंसा खोते हम जखन लायंगा यमकन सथरी आइना नुसी मंजन AMSU से है मसी अखोइना थवाई खुबाक दाबगा कथोकतना 1965 ता 27 अगस्त ता लालहो यबने मजा आइगे मरुप आइना रामनाम पालदे मतम दला अखोई क्लास 10 तमिरपा थी तो 10 तम ओइनाम न बुकुमा सिंह अरे प्रमोजिनी मणिपुर कॉलेज साथनी हाइबा मयाम सिंह से अखोई होम कमिंग मक्तनेबा अखोई मतम दगी अदना मखोई बुनसी मंदना अदगी प्रेमानंदना लेखिदवा पसंग प्रेमानंद अदगी लोकेन लेखिदवा हुजोंगी नंबोलगी मसे आई खनिंग खनिंग जंगेबा हाइबा मूवमेंट मयाम से मसिनी अखोइना आया इसाना आइना प्रश्न रुपसी 1971 1972 AMSU की तेरेसुबा प्रेसिडेंट आयाना ओजरी से अखोइना AMSU निखति ममांगदा प्रेसिडेंट ओजम मांगदा मणिपुर से टेरिटोरियल काउंसिल ने ओरेमे टेरिटोरियल काउंसिल ने मखादा इंडिया गवर्नमेंट मखादा रूल तो लेबा अमनेबा अखोइ मणिपुर से अना टेरिटोरियल काउंसिल ले मदगी स्टेट दाबी तालकपा अंदलो नाम होग्रे मणिपुर की सोशलिस्ट पार्टी मरुइना अखोइ ममिंग चलबा अखोइ ऑनरेबल CM रिसांग कैसिंग लाइसम की असौ सिंहन सिंबा लाइसम कुलचंद्र थांगी बंदगी लाइसम जोगेश्वर सिंह सिंह अखोइ मणिपुर की सिंह आकेने थाइन सिंबा से लाइसम सागै सि यामफे लाइसम की गंगबुना अखोइ लेबा के जाम कथोक राजरिबा मसिनी मदमा तोन हौखिबा आंदोलन क्या लेख्रे अखोइ की टियर गैस का बम का स्वेगा खोलेगा कयाम वारी ले अखोइ ममांग की वारी नि अदिना मणिपुर से सुंबा अखोइ की कई हाइतारे अदिना अखोइ की लालहौ तोरपा स्टेट की दाबी तोरपा अदि लेनको सुमबा सेंग ताम की दाबी तोरपा मूवमेंट मयाम से मसी तौला अबनी अदिना अखोइ सु असुमा लालहौ मरुक्तगी चौरपनी लालहौ मरुक्तगी हिंगपनी अखोइ हौजी चथरी सिने अदिना आइना AMSU हाइदि आया की थवाई दिसे निसिजाबा the all Manipur students in say I get थवाई दिसे निसिजाबा दु ऑर्गेनाइजेशन नेबा AMSU दगी अमु MS7 न थोले Manipur Student Federation अदि देशा में न थोले अदगी अतोपा कांगली पार्क स्टूडेंट्स एसोसिएशन थोले हाइबा सिंगजे हाने AMSU दा रनर ओइना मकोक सिंगदना अवाबा खसोक्तना लेमाक्तनेबा करिदोंजे AMSU दगी ख्वाजेना सौबा याम ओरिजिनल ओइबा सौबा AMSU दगी तो खाइने चाखिम राइसे करिगी AMSU MS पुथोरिनो कई देशाम थोरिनो हाइबसि मसे यानिंगे आई कांसेप्टा मरमदि आइखोइ वहायमले यूनाइटेड वी स्टैंड यूनिट वहायमा यूनाइटेड वी स्टैंड डिवाइडेड वी फॉल हाइमले याम फजबामा यूनिटी हाइबसे मसे यूनिटी से थुगाइबनेबा यूनिटी थुगाइबा हाइबदि आइखोइ थमोइदा ताना थिनबग समान यूनिट थुगाइबसे any organization any association aduna organization thuarpa mase tarakpe bese akhoi pajagi thamoida tana thinbeneba sojabani maramaduna ayana sumba to khai taba adigi any organization da mase matoi tabase ai samun sam yazede mase ayaki kaseki wamje leibani aduna tobinganu ngasi su aya kokha ngawe lai ko ngawe kamai ngawge da AMSU ge realization de haise 40 यासिंग असिनि मिसे आइदि पिसुम सिंगादा लाइकलुरगे आइ लाक्सबनेबा लाई मनाम त कसुरगे आइ लाक्सबनी अजा सि युमनाम लुके लाइमबि इमाइ बेंगि लंपाक्सिदा AMSU ने तौलेमे ए कइने खु युमनाम लुके लाइमबि लंपाक्दा AMSU तौमिसि खले सिंगा पिसुम कि तोब जाले आइ खंजैनिको मदे कांदे मसिदि आइ पिसुम ताना चलगे ओरिजिनल वेबा पिसुम आइ सिंगासे सिंग मसासे मसिदो लाइकलुरगे आइ लाक्सबनी अजेदी पिसुम यूरोप कांदा अखोगी पजा AMSU लीडर मयाम लिसिंग मयाम पजा मयाम सारजा याम लेरमे अजे ज्ञान खंजाता अजिने आई से ज्ञान खर मांगुरे ममजी सिदा मिना को लाइमिना पाके तोमबसिदा आई ज्ञान मांगे अजुना हाइबा सिंगसे मसी असिगुंबा अखोगी मणिपुर की चेंग तांबगी आंदोलन तौबो खोपा स्टेट डिमांड तौबो खोपा सारा हेनबो खोपा आंदोलन सबो खोपा पुलिस के फुन खोना याम लेखरे वारी आया की पुंसी की आया होजे सही
1947 11 February pokuni ayo ji say 75 plus 76 handak zero bse 76 sure masida thogi ba thau mayam se aina su memory da ai swin memory da aina potha kan ai dengwe do jaw jabani associate professor ita to 2008 ta associate professor ita to say to hom de trani phagle 2008 to bani ade say tramri guma tama phagle ita to ba aina ita to kan sida ayana to kamna len ga degi habji kham da isu matha sai thabam zai tra bhai se ajuna tha sai aya ke to giba AMSU ki thabak lekai thabak yam leri athopa YBO YAC siko adi RY yam leri RYO ka yam leri bukun makhong ki ambu adi singa khum le ke manung ki we fair club ka yam leri hajiri ba ai di association lo yau je ba yo ba ka khong ban seng ba adi yani kai ho adu ma yam leri aduna haiba akhoi thau mayam se masi to hibagi nungai bo yam le aduna yamna leje aduna akhoi gi AMSU ai samjin jara ga yang changjara roi akhoi na AMSU pasu aba kanda akhoi Manipur se jesu phangye 21 January 1972 21 January 1972 Manipur jesu phangbune aya matru AMSU president ori aduna AMSU haibase kanano sini kaino sini mayam le khangnerabne Manipur government na matamti Manipur government na AMSU haibase makhoina akhoi si yengna boine khaleba AMSU adi kitu jungba lobe maina aina SP county bidu sahib ta SP haiba ina ai sar akhoi AMSU su institute de nimita prime minister Indira Gandhi opu yaujegi haina moni akhoi yahondi akhoi AMSU se moina inthorpa yahonda ba madai ayhan kamai togeda akhoi tongan AMSU ama toraga aina meeting notice sale school college wenam sapa adi batun piraga si se 21 January 1972 sida akhoi Indira Gandhi lenkani prime minister jedu sanga gani akhoi auction aina notice sapa adi nimit sida school college sada li sing musilai ba si high school da si jasin la pa kiloi lai adi memorandum mari ma name dani pressure namthwe copy mari manga adegi akhoi sate sing de pi adi si school Lampak ta Indira Gandhi lakpese akhoi ono hone ba sida amuk ayak si school Lampak ta police ki DSP ani khangna meje mesam yok akhoi Yumjao Leikai gi DSP ba mayang ma sama gana ai phaya ba ai tungja tumna lon la ga ai ngona pha ba aina Indira Gandhi lakpese da prerum khonam khongda aina chonga Indira Gandhi se ai kan thatin go chonga talaga memen bige to ba moina phajale adei ai thadore sakre Indira Gandhi kang bapal kang jingda adei aina kari khanje da kamai tomna prime minister Indira Gandhi da memen dam se bige degi haide se khala kan sida aina khoi sabda secretary amani anyu pur sale adei konung Lampak da Indira Gandhi na rostam da wangang do mamang da fan siar da khoi phamme mamang da VIP se da phamba phamjalaga Indira Gandhi wang yangang ma na mai English ta Hindi da yangang ba Manipur su phangam no yam ngai ne kolani chawko phangani yam hai ko adai mana speech pi la ga yana kumthak pada rostam de kumthak pada aina memne pa sankhel laga mongon da Indira Gandhi aina ai khoi ai uni ba thank you madam I am coming on behalf of the AMSU. I want to present this memorandum to you. Please kindly accept it. Aina piga ma thalo lo singki Indira Gandhi memorandum to adi ma offensive to ma sakre asom de si ko Lampak da akhoi sati mayam na lei paijna lei preng paijna memorandum paijna ngai raga Indira Gandhi da memorandum pi lei preng hui hajiri ba adine AMSU da selen to bi kanu AMSU da selen to di no yamang ui ha bi se aina urkhamne ko aina ukhamani aina akhoi gi moto di kanu land sub and sacrifice ai moto ne challenge do or die si ai ki concept ni ajina kain ta kibi gano kain ta wabi gano ajina matam sana matang sana any issue da hoji akhoi gi Manipur da schedule type demand committee ne male mayam khangjan aj Manipur mai tai ya bese mi tai ya bese schedule type salim yam kan na hori anjalo yam kuya hori si ajina akhoi AMSU su akhoi schedule type demand committee se mai mateng pangbiu adu cooperation biu akhoi interview lo ko to bi ko biu masi ayaki marup amana ai ngon yam kan har ko ni itaw buji nang na oja buji nang na AMSU kra habiu akhoi schedule type demand committee program se
masi AMSU support to view your view the cry you had hai ji bai ngoi kui hai ji ba masi ni masi ayak yam honest apimni honest request ni ajuga ayak masi gi function asi dagi akon iseba sate sati sing ako imai be sing isa isu sing punamak dagi ayak yam nolungna khoi bidai lojare thank you so much thank you very much Thagachari Pabung Makha Tarakpasida Marak Thatna ngasi pangthokliba Meekap Thokpa Numit Palan asiga mari leinana Rims amadi Zenimsta blood donation camp ama pangthokli blood donation asida isana ibibining ba mioi sing yawragadi thoram pangthokliba asigi get ki changmonggi oina thangba maikai romda ming pisin biraga blood donate tobirana ba ningsingjari Makha tarakpa wangong loi koksinjage marak thakna koksinjage ikai khomnabagi tanja du logjage mingoina hangatcharabada ibung Huidrom Badan Kumar former President, AMSU Headquarter 1998 to 1999 bu phangmak thau som de khat pirak tu na ikai khumna bagi tanja du logbijage khat pirak na buning singjari bung Huidrom Badan Kumar former President, AMSU Headquarter 1998 to 1999 Lihan nasi kudon tambinara na bagi damak ta koksinjage AMSU Headquarter gi President gi thogai pubiri ba hari de babu koksinjari yamagi mafamda pangthokliba tharum asiga mari leinana tentak ba wafam kharadang thambirana ba niksingjari ngakpigani aije isagi anaba manamaram warkanda wangang busu ngamdi ngamdabane adubu ai minute amani dang ai haichermage taseng nangasi adungai lisingama jamapan marfuda thokiba gobe foreigner ki matangda leikidraba mangda hilliba hoigi athauba ani bu han muktai kai kum bu sari loina na dais te lengcham biriba founder president secretary executive puno chupchan jaraga imai ben puno puchu mang de election lebam here puno bujo kai kum bu sari ta senamak AMSU gi damakta thawai thagi ba amasung iramdam Manipur gi damakta mathai khubakta haptana thawai thagraba chingsi ningsinguba kanda yumda narasu nana ahoigi leibang amdabadagi tangai badana hai lei gi karda oita chu kat chagi habagi wakhandu da lakchabani ai tasengbati ai thoidona AMSU maramda hairu draga su lamdam amada leiriba पालिबा मतम की सरकार की मायोक्ता और सरकार से फजना तौरक्त्रब मतमदा महिरोइसिंगी लुप्तगी मांगजिन थारिबा AMSU na tattana dum lai ada poning de yam nungsi handak tawriba kaino sidati akoi AMSU gi damakta singli da I madik amtang cheli bawta akoi AMSU gi damakta lepane abai wakhandane akoi leijari se aduga mara leijadraba angang innocent kaimta khangjadaba mayam jingche tawba jingje amna jatina penjati aduna haura iba nahan ai whatsapp ka da chu wangang bai matam yam phangidre akoi gi executive pai ri jingju am telen leina akoi gi AMSU gi damakta learn sub sacrifice haiba wafam je mathoi chena akoi gi
ꯑꯁꯦꯄ ꯊꯥꯖꯕꯗꯨ ꯊꯝꯂꯛꯑꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯦꯄ ꯊꯥꯖꯕꯁꯨ ꯊꯝꯖꯩ ꯂꯣꯏꯅꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯤꯕꯝ ꯊꯣꯛꯇꯦ ꯃꯥꯡꯗ ꯃꯌꯥꯝ ꯑꯃꯈꯛ ꯊꯦꯡꯅꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯐꯣꯔꯁ ꯃꯌꯥꯝ ꯑꯃꯈꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯑꯁꯦ ꯃꯇꯝꯒꯤ ꯄꯥꯜꯂꯤꯕ ꯀꯩꯅꯣꯅꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯦꯝꯁꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯋꯥꯈꯩꯗ꯭ꯔꯤꯐꯥꯎꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯒꯤꯗꯃꯛꯇꯗꯤ ꯏꯁꯇꯦꯟ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯁꯨꯔꯦꯠ ꯂꯩꯅ ꯂꯩꯕꯗꯅꯦ ꯑꯗꯨꯝ ꯈꯪꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯎꯔꯛꯀꯅꯤ ꯑꯦꯝꯁꯨ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯟꯖꯤꯠꯀ ꯑꯩꯈꯣꯏ ꯂꯩꯀꯠꯂꯨ ꯍꯜꯂꯛꯄ ꯀꯥꯟꯗ ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯃꯈꯣꯡꯅ ꯆꯠꯇꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯣꯏ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯀꯔꯝꯕꯩꯅꯣ ꯍꯪꯉꯛꯄꯗꯨꯗ ꯁꯦꯟꯇꯤꯃꯦꯟ ꯐꯥꯎꯋꯦꯕ ꯂꯥꯛꯑꯣ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯀꯥꯟꯗ ꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯨꯔ ꯂꯥꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯎꯈ꯭ꯔꯦꯕ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯥꯡꯗ ꯂꯦꯛꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅꯁꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯅꯩ ꯑꯃꯁꯨꯡ ꯇꯨꯡ ꯇꯥꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛꯇ ꯁꯣꯏꯗꯅ ꯂꯩꯕꯥꯛꯁꯤꯒꯤ ꯍꯧꯖꯤꯛ ꯁꯥꯁꯣꯟꯁꯤꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯗꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯌꯥꯝ ꯆꯨꯝꯅ ꯆꯠꯍꯟꯅꯤꯡꯉꯤ ꯂꯥꯟꯅ ꯆꯠꯈꯤꯗꯅꯕ ꯁꯤꯃꯇꯪ ꯍꯥꯏꯖꯔꯒ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯂꯒ ꯇꯦꯟꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ थागतचरी मखा तारपुइना कौसिनजगे मिंगोइना हंगतचरबदा अहन इबुंगो तेनसुबम बैगचंद्र सामुफाबा फॉर्मर प्रेसिडेंट एमसू हेडक्वार्टर 2002 to 2003 बु तेंतकवा वफम खरदंग थंबिरनबा अहन इबुंगो बु कौसिनजरी ngasi sigumlaba yamna singlemlaba Manipur gi puari da sanagi mayekna haktuna thamlaba adumlaba thaulam asigi ahan bamaktada iramdam asibu konbiriba ibedau ibendaubu thamoi nongda chetna thago nazarga अचुम्बा सेंबा थमोगी ओइबा वाफम तेंतकपा वाफम खरदंग थमजबगी खुदोंग चाबा लौजगे ngasiga sigumlaba yamna singlemlaba thauram asigi mayai gi tangbanda lengsin biriba chief guest president guest of honor punna subsin jaraga ahan bamaktada ikok nonjeri aduga mangda lengsin biriba thoidok hendongna ikai khumnajaribi khwai khubik mairoi khunai khudingmak pusu ani suboina ikok nona khurumjari yamna tenna thamjage asigumlaba ngasigi yamna thamoi sokpa aduga pukningda yamna langtaknaba amadi pukningda tauriba asigumlaba थौदोक असिबु करीनो हाइदना ngasi yumdagi lakpa matamdadi khandaba aduga ngasi gi asigumlaba pisum chinga masagi athaubusingi khubamda leiramliba saktamdu ubda AMSU gi former president ama oina AMSU bu nungsi jaba ama oina ahan mamaktada thamoi songpa nungaitaba adu phaujai masigi nungaitabagi maramsi ahan mamaktada thamjage madudi aikoina hairiba baton gi matungina aikoina lakshaba matamda laikasage dana changlapa matamda lairiba drishasida kari haina uge haiba matamda aikoina 1965 tagina ngasi phawbada thengnadaba mawong amagi laibak sidaida karigumba henki gumba manba makiba group ama laibak sida henki gumba manba AMSU thaba kiba group ama aduga thadaba group ama ani thokpadona cinema da karida phajana bagi akhoi punbagi nature gi mawongda natragana aiji masak khanga janu haidana takpa adumbagi
ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃꯒ ꯑꯗꯨꯒ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯂꯥꯛꯆꯕ ꯑꯗꯨꯝꯕꯒꯤ ꯁꯥꯇ꯭ꯔꯒꯤ ꯁꯛꯇꯝꯁꯦ ꯑꯅꯤ ꯎꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯎꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ मसीगी सक्तम से उरप करीनो तौरीसे है अखोजे पुनिंग फावरे करीगिनो वखल खलीबनीना ngasiगी lei katpagi mawongsi karam makhangi mawongno haibaduni aduda pusalaiba kainona pungningda khalle makhoise akhoigi ani thoba jala sini adubu ani thoe haiba wafamse pungningdadi khalle makhoise satra angangsing oibana bap tadabagi tawjaribani ngasi अदुगुमलबा 1965 की हिस्ट्री का सागोनरबा AMSU की खुबम मोरिबा पिसुम चिगा मसादा अइन ngasi कचरिबा असिगुमलबा लई थमोय असेंबा लई सिदी अदुगुमलबा 1965 की इपा इपुसिंगना सेमलंबा अदुगा अदुगुमलबा 1980 दा फॉरेन इशू दा थवाइना पोंथा पिखरबा इयाम्बा सकलबा अनिगी थवाइगी अतमाना शांतिगी मपुगी लेकोंदा शांति ओइन लेरुननबगीदमक्ता कच्चब लेनी अदुगा अनि थोकपिगी अदुगुमलबा लेदी नत्ती हाइबसे पुकनिंगदा खंजर कांदा ngasiगे असिगुमलबा लेदु कच्चरगा लाक्सबनी अदुगा ngसाइगी सटपगी खोंफम सिदैदा अमु आइखोइजे फॉर्मर ओइबनीना सोमदा पुननबा हाइबगी इंगित इरांगसी अखोइगी तौबा हुनरे पोसे मसीदा मु खले करोमदा चलगना फादुइनो आइदना खले अदुगा इसाजी जस्टिस अमख पीब ngambagi wakhal leijabaniना करी खले मसेत अमदी अहान रियलाइजेशन डे फर्स्ट रियलाइजेशन डे ऑफ दी AMSU मसेत हाइदना पुंगनिंग जिदा खले अहान अखोई ngasiगी realization day से 43 realization day of the AMSU first established our state only for the AMSU 1965 established against the mito mirancha tanba sida pokhiba AMSU sina silliba realization sina 40 ga 3 realization day aduga AMSU maset saida punba kangu duna silibasina ahanba first realization day AMSU maset po sini adudai damu aina mukhale AMSU haibasida AMSU kadai bu koge pose AMSU kadai bu koge haise aikhoi gi mathakta leiramba 1965 ki ahan sing aikhoi da takpi student leadership came the takpi aikoina mahimasing tamingai matamda takpi rei AMSU no haidana master level tongan ba profession da wangkhat khraba dagina kumdara kandara angarwadi dagina master level tongan ba profession da leiriba adugumlaba mahiroi singna pullaga all Manipur Student Union AMSU haidana ama sembiram meba mase semami ba pose kana gumba interested person kharana punjil labaga sembana teba adugum laba 1965 ki ikheng lakta sanglam khongsakta adugum laba isagi pothok leina isagi sanaba leina isagi semelo leina isagi cancer leina isagi oiba pothok singa se mapalam da puthokra kanda aikhoi gi sana na base leiraktaba aduna mahiroi singna hanglaba sakhau steda seng piu saglamagadi mahi tamba yararoi mahi tamba phangdragadi tungi jati gi yumbiren oiba ngamlaroi haiba adugi wakhalonduda hongnaruba tawdana maikai salai taret tagi maikai salai nipan dagi lakpa adugumlaba mahiroi singna hongnaruba tawdaba adugumlaba khongsat aduda sigiba ipai pu saklaba isem saklabi ipai ma saklabi mayam sing dugi ikheng laktagi all Manipur Student Union se
पोगलम लकांदा लाखी अदुना लाक्सरिंगी पोती अदुगी सना कांगलोंदुदगी लाक्सर कांदा realization di haiba maga thoe aduga fast realization di haiba maga thoe number 2 da lakshaningi poina all Manipur student union hair kanda all Manipur student union faction haidana ma haiba yabraba si yararoi pose aduga ngasi isona pidana karino hair kanda aikoi gi satra gi sangstan yamna thongna leiba adugum laba yamna kathopa AMSU khaktana AMSU yauba satra khaktana kathopa adugumba aduga AMSU yaudabadana kathoktaba haibagi wafam leite tongan tongan ba satra gi organization sing makhoi aikoi gi mathang mathang akoi gi tongan ba ako NGO organization mayam lei pose sangstan mayam am khal lei ri tongan tongan ba maira pai bi gi ima sing sangstan mayam am lei ba yai ai na yai pose makoina tholi ba satra gi organization sing se asuki mati phajagre mase mase aikoi gi dais ta ko khatpa aikoi gi isa sing su loina yaugre moi gi satra gi organization sing gi maming sing se asuki mati phajagre फजर पसिंगसिना तौरप थबक थौरम सिंगसे मयेक सेंग अदुम उथोरई अदुगुम लबा उथोरक पसिना ऑल मणिपुर स्टूडेंट यूनियन AMSU सिगा सन्मिननबा याननबा हायदना यूनिटी सादना अदुगुम लबा सेम बैनर दा सेम वखलोन दा थबक तौमिनबगी परिंगजे ngasi ngarangi डिकेट खरदा अदुम थेंगनजरे हेबो मसी वेल एप्रिशिएट अदुगा ngasi 1965 की AMSU सिगा मानबा A नत्रगा B नत्रगना aduga etok natragana temporary natragana adumba mayam ama thopasidi masi thoningde ngasi ngangjari ba aikoi gi group sina lalagana atopa mai onbiu asomne hek lalagana ne atopa mai to onbiu aduga 1965 ki kheng lakta pokhiba AMSU ji dine noi kharana ne sengkhai thungkhai paisa nungsa khaido khaijin yana ba gunda toba yana ba aduga karigumba kharada ne nakoina ne aikoi leader sabe yana ba poto madu tauranu aikoina AMSU selai je sai kunthra ne sel kharjani masida ne singan koi lupa sapi ma baigasan de samu phabana ne AMSU gi maran charam ba ngasi asaida ne ai sungdage kanade aikoina ne khanga ba ngakdani makhon khange kanade haujikse praja miyam na Manipur sarkar na tongan tongan bureaucrat officer na tongan tongan ba institution kya na kana ko ka akoi gi office me amna AMSU da ani thoi ngoi AMSU gi mating hapa paisa donation to ba paisa khabi yaroi da hayo ama eta tu khine ba hekta paisa AMSU jani thoba mating amata hapoi mating amta piroi etana hekta lauthopi oba ama eta tu khine kanade aikoi ju AMSU yaurei adubu aikoi satra loirakanda aikoi AMSU je loire aduga AMSU nungsibagi damak AMSU na seminar tausi AMSU gi thoram da yaubiu aduga AMSU gi asumba khana naina base tabiu haidana invite ama piraba AMSU gi calendar program da aikoi gi untoba tawdaba aikoi laksagani masidi aigi sahi amagi calendar da masidi phana haitare phana aikoi gi yadraba isan nara phawdane aikoi gi sigi numesidi ne nongalaga aikoi hida langthak tawraga natragana hayeng adu tawge haidana haigadaba numini haibadi yam important loiba numineba aduna sigumbagi leiriba kainosidida aikoi kantawbani aduga thamjaningi ba hojiki lakchaningi ba point je atai nate satra oiba loiragadi satra gi thoram singda saruk yaba natana satra dongna tobiranu hoba ma gi mahi tamido
ukin lo loiragana ukin lomda lakpiro MA loiragana ne MCS IS natragana oza gumba aduga lairiba employee kauriba mayam singje apply tawbiro pose adu natragana angang tuition tawbra tawbiro mai magi simpham mamam panbi oba made simpham pan dabida ngasai gi makuk thugai rawni na lem na paisa phangal labni na angang singsi da paisa khai laga muina sanare muina khana hale ngasi isa singsi karum da sakadagi ai si ai khoi ngak kawang nare matam du dai dai se microphone mayam tang nangam madina aina lawgone ba pose ai khoi gi kaino da pun bangoina ai khoi gi laibak da pun bangoina ai khoi gi som da singam thalom da oina sapi garo aduga pun da bangoina akhoi gi Yumjao Leirembi gi som da lakpiro oidana lawrongane ba ina maram da angang sing du da samang na tana ba sini adu aroi bada laksaningi ba point di come to point da laksege ngasi ga sugum laba thoram si yamna tangai phadana thoram si da haikat laikat tamba khakta natana akhoi gi thamoi nungda iraipak izati singlon mapan na koisil liba sing tamgi adum laba nungsi mari na punduna leiraba ima leibak iramdam se mut khidana na bagi damakta adugum laba mito miran sa sing aina oiro general law na oiro India ki constitution na oiro adugi akhoi gi fundamental right na oiro aduga akhoi gi iramdam gi ningthokpali gi customary law na oiro akhoi gi adugum laba political wing oidingai gi akhoi gi Manipur gi tonganba maring tambal leibak ama oidingai gi constitution na bu oiro khuding maksina apply toba matamda kari darkar oi subchan jarkanda mito miran cha singse mayek sengna changakpa thokhiba leiba haibase mayek sengna bu oidragadi prithvi punbada sanaba dum laba lona prithvi gi leibak ama da changakpa matamda thokhiba matamda yariba sanghaliba asigumna Manipur dasu aikhoi yellow mi aikhoina sanglak-iba amadi thokhiba leiba matamda adugum laba maikai khuding maki lona yaba masaina sangane dana subchan jabani international lona sumaina hai Indian constitution na sumaina hai bna singbase ai matam ama khudong chaba phangakanda ai phajana ai miyamangda thamjage adubu subchan lakanda ngasigi 43 realization desiga mari leinana adugum laba foreigner issue da Hawaii na ponta piki basingbu ningsing boina mito miran sa singse mayek sengna laihanba mayek sengna khangtokpa mayek sengna salhanba mayek sengna lahanba haibase masi akoi punna sinmin naraga mari lainaba authority na karigumba haidiba wakatsida tadaba taragadi akoi kari toba tage haiba point sikaktang aroi boina thamjage karigumba mari lainaba authority na lona natragana laibakna wayena karigumba amata tabidaba taragadi kari darkar oige har kanda isa isa pap taba sida aikoina mito miran sa sing sangalak pase thingbang amgane ba ai isa na luna yadraga ludu sanadraba isa sina pap taragadi isa gi jagada adugum laba mito miran sa sing ama lagadi mayek sengna ma mito miran sa sing oibra oidabra asengbra sengdabra aigi benefit ki wadu thadok piraga leibak ki damak ta khallaga mayek sengna mito miran cha singni nang changak pa yai nang changak pa yadi nang matam khara leigidabuni nang leiruidabuni haibase isa isa na bab taragadi lu yaudragasu adum yagani haiba wafam ji thamjaraga adugum laba aikoi gi nipugum doirak suba realization day da thawaina pontha pi kharba irai pak ningba irai pak sa makhoi ani gi mafamda amukan nei koknona lonjaraga nasigi lengbiragliba amadi tinbiriba khwai khibikta ngangma matamda soikhiba yauraga khasu ngapiu haiba wafamsi thamjaraga long live Manipur long live AMSU punamapu thagase thagachari ahan ibungo ningthizaraba wafam kaya thambirambagi damakta ahan ibungo bubu thagatpa du phongdokchari marak thakna RIMS amasu Zenims ta pangthokliba tharom asiga mari leinana donate blood be a hero be a lifesaver haiba thimda pangthokchariba blood donation camp asida lengbirakliba khwai khibiki mafamdagi adom adongi maman yamlaba I marik amam tang pibiduna
upai leijadraba kanagi punsibu kanbiu haiduna ningsingzari isa isana ibibiningba yauragadi thorom pangthokliba asigi jangpham oiriba gate ki oithangba nakaromda AMSU gi thomishing ming khatuna lebani masigi mafamda mingbingsin biduna blood donate tobiu haina ningsingjari makha tarakpa wangangloi oina koksinjage ming oina hangatjarabada ima yambe momol lema president tami chingmibu tentak bawafom kharadang thambiranaba imabu koksinjari ahan mamaktada lamdam asibu konbiriba ibudhaw ibendhaw animak pui kokno khurumjari loinana ngasigi daista lengsin biriba ibung upa khudingma amadi irubloi khudingma pusu mingoina mu panjadraga su subsenjaraga ikai khumna bu sari loinana mangda lengsin biriba ngasigi Thawai kaya ama hundu amaga ngasigi thawram asibu yaudaba yade haidana lingbirakliba khudingma isasing amadi sungi manabi khudingma pusu ikai khumna bu sari ngasi ai yamna ngangwagi kanadi ngangjara maramdi aigi itang ambi amadi isanupa samu phaba amadi ongang loisingna mayek sengna thambi khrabagi matungda matai khradang ai samjanjana ba ai honajage aikoina mito miyan jasingna lamdam asida khunda salaktana leibagi leiba yade natraga permit piba yade haibagi kaya ama ihau kaya ama sangchendana lagaba sigumaba tanja asida aikoigi mitopta mayum palaga nungaijaba kangbu khara amasu aikoigi mitai marakta yaudaba nateba asumaina moina mayum palaba matungna masa masu singpur aga magi mai hingkol macet ama mama na mapana tambiba adum haina tawraga maya mitop tu pusalaga moi hingminaba asigumba kaya ama yaudaba sunate amaromdana aikoigi ngasima aikoi mitai singna suriba nomliba se mitai masana subadi nungaite haidana sinmi mayam amana aikoi mitop mayam ama tawraga tabak suhanba aikoi mitai singna hingadaba khara chagadaba khara hingminagadaba poto mayang masana puraga sakhiba makoina wangangnaba nungai tabak thui aduna moina hena phai paisa su tai haidana adumaina sum sakhiba asigumba singa sina aikoi da ngasi di sum swanthabagi pot amasu khoi laktaba nate aikoi ayambana ngasi aikoina hingminariba sidesida aikoi yari makhaidi yumda bhara thamba matamda mitop thamdana baina aikoi mifam kaya da lauthoaga su ngasi lerak khulak khudingi mitop adum sangi adum leirami ada asigumba singasi leitana baina aikoina khara akhangba khara ngamba khara aikoi share tawjaraga su thawoina tabi daba aduma mayam ama lerak khulak khudingda leiri mayo palma mayam ama leiri bara sanbada moida salagana paisa thuna phangi paisa nungai haidana aduma kaya ama sum leijari aduga ngasi AMSU gi aikoina aikoi leikat palakchari basi aikoi ibungu pasingna isa singna imana bisingna mayek sang so tamja khare aikoina ngasi pisum singa mathakta leikat palakchari basi thamo yamna sengna 1965 ta thokhiba aikoi ikheng lakta sem khiba adugumba AMSU gi magul phajakraba lumgraba phajakraba adugumlaba AMSU ado matau karamna sumaina masen makai taraga flex singkhatbagi matamduda phauda ima noi satho aikoi secretary ni aikoi na haiba indradi noi loi tanthoni nupi amana hairini noi loi tanthoni aikoi na haiba indragadi moina raul sasat tawsalaga la iba ima singse
सही हुंद्रा की मथक हाक्तनी ममांग दले पी इमा सिंगसे असिंगुल इमा सिंग असिदा करम व्यवहार नो अखोई की खांग आक्तर ओइनदी तावी अंगांग सिंगदो अदो अखोई दी सेक्रेटरी नी लमदम सिगी लेकाई सिगी सेक्रेटरी नी अदुना अखोई ना हाइबा इलेक्ट्रगदी नोई अनिम आमता संघलरोय लोई लई कलहलरोय अदो मंगोन करिगी पावर नो कर्म पावर नो मोय पिरिसे अदुगी वहाइदो मामा अमदा नत्रग मसिमनाव अमदा सत्कदबा लिसन नते वाहि नते हाइबसे अय सिसि थमजरमगे अदुगा लोइसलकपदा अखोइगी हाउखरबा AMSU सिंगी मंगालदो अखोइ हौबदगी अखोइ थेंगनजरेबा AMSU पोखिबा अखोइ अदुम यावजरे 27 अगस्त अखोइ अदुम थेंगनदना लाअबनेबा असिगुलबा तंजा सिदा AMSU दो तोंगाना सत्पगी हैनबिसिदा मामा खरना तुंगसलगा सत्कदोगी सरुपुदी अफबा इसा सुइसानी फत्तबा इसा सुइसानी नखोइ मसेन खनबा यादे अखोइ करमाइना तरगो वायेलगा को पुंसलगा चबिन हनगदगे हाइबो वाफमदो अदुगुम बरोमदा मामा ओइबिसिंग मसे ओइबिसिंग सिना पुसलगा चतपदो अदुगी मोतु पामजै हाइबो वाफमजे थमजरगा आइटेंस थागचरी मा मखा तारकपदा कौसिंजगे मिंगोइना हंगचरबदा इबुंग ओ रतन कुमार फॉर्मर सेक्रेटरी जनरल AMSU हेडक्वार्टर 1999 to 2000 बु तेंतप वाफम खरदंग थंबिरनबा कौसिंजरी Sigi Sulaba, Laifraba, Numit Yumjao Leirembi Lampak, Tinbiriba, Peggy Lengliba, Sigi Singlen of function Sigi, May Tamban the Linkshin Bidaba, Peggy Matamagi for Sing, Waza, Guru, my Ben, Madigagi, Sung Manaba, Tauxing, Unumaku Sutilaga, Hamaki Cup, the guy from the Wusteri, Lena, Nasigi Sugunaba. Realization day sigi babu ke liting oibiriba lamdam kya degi lembiriba agi nukhijaraba satra sati sinau punam kupsu yang ikok no nikai khumda usari yak thoidong na yamla sana ngangja daga su ngasigi sugulba nifu humdak suba koi Meekap Thokpa Numit every 43rd realization day every Meekap Thokpa Numit se kai to pangthu ino habito sai agi koigi AMSU gi secretary amana yamna koigi kino idesa thamkhre aina ten takna ina madugi samjilakpada akoina sigumloba Meekap Thokpa Numit ase kaisumte koina Meekap Thokpa Numit koi tumu bodagi koigi Meekap Thokpa dinate haba koigi matam amada koigi leijaramaba koigi saba takpada walamdaba adigi koida mehoron digi leglaba koi pari purigi liglam kairam daba mayamdo atopa lamdamdagi koi mito miansa mayam sakshila kanda akoigi chakthung munna honarakpa akoigi pot ki maman adigi leiriba akoigi semilonda kaiba lakpa adigi leinarba akoigi yumda karida koida sainaba samamnaba mukoina akoigi da lesilakpa adigi akoigi phampham अखोई साफम अखोई हिफम मुइना मुनसिलाको मतमदा मतमदुगी अखोई यामसिंग अदि AMSU गी अदुग थोमी क्याना हौनरुब नाइदना समना गो बैक फॉरेनर हाबि सुंग खक कोना मतमदुगी हनसिंगना गो बैक फॉरेनर हाबि मितो मियानचा अदि मणिपुर दैनतबा मतमदा तालिबा करोदि गो बैक फॉरेनर हाबि फॉरेनर हाबि कोना मणिपुर से कोई मणिपुर से कोना अतोपा कंट्री अमनि लोरो कांदा मणिपुर गी वांगदा लेबा मि खुयमक से कोई फॉरेनर मतमदुगी कौखिबा सिगी लेबा कोई नन मणिपुरी मैम सिंचे मतमदा मितो मियान चा आइना कोगम मतमसे अखोइना मतमदा कोई मयांग हाइबे सिंजे कोई मतमदा मै फॉरेनर नेबा कोई फॉरेनर हाइना खंगनाखेबा मदुगुम्बा मयामदना कोइसिना मखोइसिंग अदो तनान थोंना होनबदा गो बैक फॉरेनर हाइबे इशू अमा याम कन्ना लाउखि मदु मतमदुरा नेबा कोइगी यामबानी ना थवाइना पंथा पीखिसे मतमदा गो बैक फॉरेनर हाइबे मतमदा इशू अमा कन्ना हकु मतमदा जेंदा लेखिबा आइगी यामसिंग मतमदुगी ahal orba satra kaya ama matam jienda matam kaya sangna leikhi aduga chiki bai yamba ani sina mo khigi akhoi da dunga thona ma pirame madudi matam da makhoina chukhat piramba makhoina foreigner issue da makhoina law khiba langkhi mam da masudi liglam kaidna atu mada nifurum dak suram leba asukul ba nifurum dak surba khigi Meekap Thokpa Numit sida asidi ani thopagi AMSU da ani thopagi mang sahi dagi AMSU ani thokhale mu mamang da mu AMSU dagi satagi unai sat kaya ma thokhre matu matam duaudi akoi karisu khande ba AMSU matam moi AMSU haina thokhi de AMSU haik de ba to
tongan sati organization atopa look amagi maming da tongana maming ama thulkan thokiba ngasiti AMSU sida AMSU na amasu bator lai AMSU hai amasu AMSU hai re bisi kari gino heba AMSU da masit tholai se masi punsin na ba mamang da kyaro hone adu yad re masi punsin ba matam do punsin na ba hone matam da akoi mase khana hala kan da sigi pale ba sakar su sigi pale lengang na su khutong sa ba do lor kan da akoi AMSU se ani punsin na ba se moina punsin na da ba si thugai na ba khonari ba kai no matam da khwai mapangan kan ba lup se kai no matam AMSU se ne ba AMSU nuksi da ba AMSU bu nuksi da ba AMSU pam da ba akoi gi lekai atraga lamdam si da kanan to le moi ba AMSU se mayam na lai ba ngasi gi khunai si gi mi khudum na loin ma khang mane ba adun AMSU si kamai thugai si ge na AMSU gi kamai na mapangan sonthan si ge AMSU bu kamai na thugai si ge na khalap ka moi gi manglan do ngasi di AMSU ma se ani thong mai thugai da moi do ngang re ba di ma se ta na thugai ram ni na di thabak thorom ma to matam da ma che ta na dum han koi gi wasak lo bu da phange ani any function am da phange di ma se thom na nak miam jingi keno sida koi AMSU se koi gi lingjen mana da bagi ma se ta na thugai bagi adu gro ba moi na mamang dagi yalakpa moina pamjarak ko ngasidi mokhoigi mangdo koina success oikre aduna masi kamai to na koi punjin nabo honasi ge hamatam da koigi lamdam sida leiba tung digi horli koi sata na horun sing su yamna achouba daita lere achouba thogdang ama moina lobam thoe maramdi AMSU sida koina aduguloba satrigi organization adum kan laba Manipur gi aduguloba kwaidagi ariba kwaidagi lisang sitna leragla puari lejaragla AMSU bu mase ta thugai se mase thugai pham thokte na khoi punsin ragadi koi noigi mathakta khoina any function am da noigi mathakta khoi yausu yauroi adu noigi mathakta khoina angam sakti sina kanda na khoi gi mathla mani khumakani na ha kanda khoi la kana ngasi punsin na ba hona bidu adugi matam du yauram ne ba kana sumi kana la le habdo adu phang phang na sen khangna ba thani khoi su la kan AMSU nuksi lagadi AMSU da lao AMSU je pura punjil lakanda moi puninge ba secretary khangde president khangde executive khangde puminga lakanda apun bik pangan sagat mina godoni ba hali mase thokhamna moi president le secretary le moi chumi shomi akhoi chumi le masi kadana chumi la le je ngasi ki tiliba mya bina sakhi ba masi moi na Manipur college tawre haire Manipur college se pikhaba mi sam jini khatani tilam doise mi sam chani khak tin beduga mi lising tiliba siga kanana sakti legi habdo byam ngasi yam sina du matuna masina sakhi ne ba masina asem saktam ulabane ba AMSU ki pori da lisang sina matam da pisum singa masa da leikala kanda AMSU office ta na sala kan AMSU da masugi thangna le thaiban gi la pak da khoi meeting ma chaung tawe ba matam da relation matam da khoina madugi relation da lekai si leiba keno sina aduna mateng se mkhoina pangal lama pira kada lambi da ising yen biramba adigi wanthaba yaw matam da adigi hidalang thaki mateng piramba mayam do ngasidi adugi mami do khoi sama khreba sidi kamai ta khoi function se moi thuak ta ba kari ngak si ge na ma khan morom da sigi ngarang bhauda sum pau ta ba da nakal ani maki mi se khana da kan se tawbe yani yaro yena bagi ko sum thukse leba mako yu sinjara ga dum sinjaro dana sigi tawbe yaro AMSU aseng ba se moi ni AMSU aseng ba do khoi ni ena ulla kana mo ki function di satu khomangam dabida sigi function thugai na honare ba honari besamanam kai gino mo kai di sumai na mi je puloi ese khanga ba mi pundroi sidi AMSU gi aseng ba AMSU gi nungsi jaba AMSU gi singli da chiang khaba AMSU nungsi ba gi idna kana hemakhi ba dugumba pakholoi adugulba mahiroi kayama somda leiri ba aduna chilagadi mapung phagani miam se mokhoi loi hungrani adra mokhoi gi function se mokhoi gi sugulba thorom do thugai da bade thugai hawra si na madugi lalong do ni chatha gare ba makok to adumda phatta bagi adi thugai na bagi lalong da dum la bani na thugai na bagi dum sindna leikre ba madu phate madu tawroi dabni mokhoi tawninge dana madudi oi tawjaro no AMSU na silo aduri madugi asum chum dadi miam na sigi satri singsina lepodo ba mokhoi lephala se ba mokhoi asum do ai no na chumi no la lai mo na lephala boi haila se ba no tawning bo dum tawjaro so tawjari ba AMSU na kala magi so dum tawhula se ba mokhoi thugai na honei mo kari gino ba ado mokhoi aseng ba nataba mokhoi na mi se khoma ngoi da ba mo na sasin na bani habse khangrani habi dum ta function se moina thugai na honna khone habse je haiman ba thokte je haiman amse da khitang su aina habse da mayan su gyan adum tabirangani aduna matung dadi sugulumba tabak thorom ka da akoi ngasi di une kya dam ngasi gi nungai ba sona sigi khoina halaman koi gi laiwi khraba khoi anina lai pakti gi khoina kya da gi une mo hina kapang ngani ba makhoi gi da
तौजरम्बा मखोइना मतमदा लाउरम्बा खुलाउदो ngasiति machit makai sina marum kanda मखोइ दिसु पेन्दबा कनो लेरे मसिदि ने फैमिली की विक्टिम फैमिली सिंग दो आदगी लै कफम दगी हनगरे मोइरु चंगरे मोइरु से मसे त मखोइना करी पेलम गदुनोबा क्या कमाई नुंगाय गदुनोबा मुख थमोइदुदा मखोइ दमकता असीबा मुनबी फियमदा मुंफम तोथोका सीबा आइगिनि हाइबने मुनबी फियमदा लाएबा ngasiदि अदुना मसित तो हनिंगदे अदुना असेंबा सुमदि असिगी तिलिबा म्याम सिना दुम लेप्ससनु साथी म्याम अमा लै मखोइना असेंबा सुमदो लेप्सर कांदा कनाना असेंबनो कनाना सुमनो हाबदो मनाइना लाक्सनी अदुगा खोगी ngasiगी लेरिबा एमसु एग्जीक्यूटिव सिंग नखोइ थौना हंगनु नखोगी दमकता इमा म्याम लेदि नखोगी दमकता फॉर्मर म्याम लेदि असेंबा सुमदो मदुदि मसा मथोम दम लाक्सगनी नखोइ द निंगहनबा तौदना नखोइ पांगल थौना दो अदुम लयु नखोइ तौफम तोपदो अदुम तौगदमनि हाबसे मसिगी वफम सुमुसोइ थमजगे अदुगा अरोइबदा ngasiगी सुगुलबा याना नुंगाइरबा अदुगी सुगुलबा निंगसिंगबगी तुगुम रिलायेशन डे पिकअप थोपन बिसिदा तिलैबा सिगी कनोसिदा अखोइ खुलाव खक्ति लबिनसी अपुन मन पांगनी अदुगा अखोइगी एमसु बु नुक्सिबा मोइना एमसु गी खुलाव से सिगी तिल्लिबा लेकाइ सिदा नत्रगा माइक्रोफोन सिदा बाइब्सना ताबदा लेइबा मी खुदिम तानाबि दमता ngasiगी एमसु गी कोइना कनोसे एमसु से लेइरी एमसु कोइ मसे मकाइ तादे एमसु असेंबदो अखोइ लेइरी हाबदो अदुगे खुलावदो अमत लबिनसी अहागना लोंगलि बाराखान मैन एमसु ना अमत खुम्बिरो अदुगा एमसु ना याइ फरे हाबदो अदुगा सुमदो खुम्बिरो हाइना हाइदरगे long live long live long live एमसुना 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 tung koina lisang sina emsu na thabak thorom kya da mapung phana sugulba tawbo oisnu mai pakna tek ta kaidana madi sengba sumbado adum masana laksagani nokoi ningan nganu haba wai pareng khraji thamjara kana ing sigi matang sa da desinjar thagat chari bung maman yamlaba wafam kaya thambirambagi damakta hainingai leitana thagat pa du phongdok chari mangkha tarakpa wangang loi oina kopsinjage mingoina hangat charabada ibung Jotin Salam former Secretary General AMSU Headquarter 2003 to 2004 bu tentak pa wafong kradang thambirana ba ningsingjari It's okay, sir. Nepugo humdoirak suba apunba mahiroi singilu all Manipur student union ki realization di Numit asida AMSU ki formers President Singh Secretary aduga Imaluf amadi isi isan kwai kudimak amadi Manipur ki mahiroi sing institution degi mahiloi sing degi asugum laba Meekap Thokpa Numit asibu saruk yaba lakpireba athapa anakpa kwai kudimak degi lengbidak liba kwai kudimak buhan maktada ais amukahna nolukpagaloina na ikai kumna bucheri ngasi maruina aikoi mahiroi ama oina mangda lengsel matungda aikoina tungi tunglam chatta aikoi gi itihas sing amadi aikoina mangda thokraba itihas sing si aikoina nouna na ningsing kanda mitop mian cha sing na aikoi gi supli paisalak laba aikoi gi supli sing asi adugumba ing sok lising ama chamapan marfuda go back foreigner haiba yoduda thawai na pontha pi khraba akoi gi ahan lusingba ni makoi bui kai khumna jaba bisum singa machada leisu kalba matungda ngasidi aikoi gi oiba phirep ama aikoi gi izati boy koi kannana bagi damakta aikoi gi idam dambu kannana bagi damakta thamoi nungda leireba Maribak mazat bun nung sibagi nationalism ki character sing ase aikoi mapangal kalan kankalan bedar karlai maram masduna ne aikoi sigumba celebration kaya pangthok laga aikoi gi anuba hagulak leba class 9 10 tam leba class 11 12 tam leba amadi college university tam leba mahiroi sing aikoi gi punna wa tan minabagi tanjama aikoi ngasi sigumba function sing lori basi maroi na aikoi tungda singnarak bakuding magthengnaba ngamnanabagi apunba force ama aikoi Manipuri machama oina aikoi maitai machama oina amadi Manipurda khunda leita manari furup kuding makki oiba aikoi gi ithakta thengna singnarak bakuding makto thengnaba ngamnanabagi apunbagi firep ama
लौबा तंगाई फदे हैबदुनी ngasi tongan tongan ba aikoi mitop mian sa sing aikoi gi supli sing asi tapna tapna paisin kre adubu aikoi masal ge marak tadi aikoi amaga punsin na ba yadaba aikoi masal ge marak ta khai ta ba gi waklon amada ngasi di adung bagi lamdel lamada generally adubu aikoi khudimak ta seli basi nationalism character se Maribak mazati bagi nungsi bagi character se chain lak patara gadi singna ba khudimak aikoi na ngammaga chatkani haibasini aduna ai wayam sang na su lozaroi matam sang na su lozaroi mangda lengsin biriba amari tungi mirolgi achouba lusing bo oibirak kadoiba aikoi gi chatra na harol khwai khudimak na aikoi na khanggadabasi nakoi na pangthok kadoriba nakoi na tamchin gadoriba nakoi gi goal sing ase karino hai matamda maribak mazati bu nungsiba amadi apunba Manipur mahiroi sing luf oriba all Manipur student union si sahi nifu ga humdoi amadi sahi 1965 tagi sahi lisang sin sangsil le forum sing asida nakoi tung goina amadi jati sibu kanjana bagi achau thodang lomi nagani haiba wakhalon si thamjaba ga loina ngasi all Manipur student union asigum laba mahiroi sing lup ase matam kuina sangna hingbo oiresnu haiba famasi thamjaba ga loina ngasi ayak matam sangna lozaroi matang asar tension jari. Thank you all. Takachari yamba ekoi nusi jaraba mahiroi sing koi ngasi ki pangthok sariba koi thalom ase loigadam kuidre maram maduna mahiroi sing pobirak li boja sing amadi AMSU ki thomi singna koi mahiroi sing adu miku khradang len bina maning sing jari koi mahiroi sing pobirak boja sing na su ekoi ngasi ki thalom asi loirak pagi pungja du yorak kadore makasa thasa boina ngasigi pangthok sariba thalom asigi wangang loi oina kausin jage yamba sinam prakash advisor AMSU amadi neso lengsen bir kani yamba sinam prakash former president AMSU headquarter 2005 to 2006 Yumnam Leikai Yumjao Leirembi di pa bo ham matade kono na khrimjari loina ngasi the all Manipur students union AMSU na nifu ga humdorak shuba Meekap Thokpa Numit haina observe tawriba function asigi da selection biriba AMSU haudorak pada President Obikiba Babung Mingon Panjarabada Babung Thiam Gambhir Loinana ngasigi function asigi preside tawiriba I now Harideva Amadi da selection biriba aina Mingon amamta panjadragasu ahlaman marumapang kai punamak loinana mangda lensin biribi ai imai bel civil society organization sindi lengbi directly ba leader sing loinana thoido wendona kai khumna jari ba ai ganungsi jaraba Manipur gi mafam kaya dagi lengbi directly ba mahiroi sing punamak pui kai khumna busari ai yam sauna matam lojaro tentak ba wafam amani thamaga loisan jage Meekap Thokpa Numit realization day haina AMSU na pangthok libasi masigi nungge ba wahanto akhoi je tummaga leiragum si akhoi Meekap thoklasi karigumba akhoi Meekap thou daba taragadi akhoi loina mut khrani akhoi si mitop singna yot khrani haibagi aduna miyam punamak ilan to masina leibiriba miyam punama akhoi tumduna leibagi matam natte akhoi Meekap Thokpa mathau tai haiba adugi wakhalonda
सिलकपनी हाइरिबा अखोई फॉरेनर की इशू असी 1980 ने 94 दा हौगिबा एजुकेशन दा अथौबानी थवाइना पोंथा पीखी मतमदुगी अहनसिंगना अखोईगी खुनाई सिदा चंगसलिबा मितोपसिंग असिना मसिना नोमकांदा हेंगलकपसिना मरम मरगा अखोई योत खरनी हाइबसे मसी अखोई चिंदा अखोई नाकोंगदा ताबदा सिचुएशन दु उद्रिबनिना मित उद्रिबनिना अखोईदा फाउदबरा मितोगी प्रॉब्लम असी अखोई लेरिबा इरमदा मसीगी मियोय पुनमक्ता मसीगी करी ओरकनी हाइबसी मित उद्रिबनिना खंगदबरा आइना फावी अदुवाइना त्रिपुरा चचबदा आइना कितंग आइना थेंगनजरकवा मना त्रिपुरा की फंक्शन अमा सिनबदा कौरक्तना याव चटपदा बैनर थेसी यादे प्रेस मीडिया याहोंसी यादे साउंड याहोंसी यादे अदुगा त्रिपुरादा लेरिबा अदुगी येलो मिसिंग अदो अदुना प्रोग्राम दु तौबा मतमदे यामना कीना मखोइना ngangnariba khanariba wafam ado Bangladeshi sing moina taaraga kari oigadagi haige yamna haidi indigenous mafam adugi yellow mi sing aduna yamna kina tawbodo madu aina ubada adugi madik thamoi dai kapsagi mitagi ai pita ge yamna nuaite tasena mapandagi laiba Bangladeshi sing aduna moina yam khala kanda मोइना रूल तौबा डिपार्टमेंट पुनमक्ता बांग्लादेशी ngaktani पुलिस ओइबा बांग्लादेशी ngaktani पुनबा मतमदा त्रिपुरी सिंदो मदु मोइ ngata chai chai नुमैना कापसन बि टेबी की एजुकेशन देसु मैसी एम्बुलेंस दा सोक्तना पुरी बदो अदुबक एम्बुलेंस खामा चिंदरगांदा संगिन थिंदरा हातोपि अदुगी मदि फिबम दो फत्ते हाइतारे लांग निफु मंगा के मनुंगदा कुंथ्रा मंगा मिटोप ओइरबने लाख तरा मंगा मुक्तंग तरा त्रांगा मुक्तंग दो इंडिजिनस तो अदुना लाउरीबा अखोई जु त्रिपुरी लम अमा ओइना पिबिरो ओइना मसागी लमदुदा मसाजे स्ट्रेंजर ओइरेबा अमुतंग खल्लगा येंबियो अखोई इरमदमसिदा अदु ओइरपा मतमदा करिनोबा ओइदुजी सिबाइना फम्मगा फंक्शन का तौर माइक पाइबसे मसी यारोइबा ngamo khoju khana giba myam do press ta hap si release tausi adu bagi agi deba eh moina khangraga tarraga akhoi hayeng nunga laga akhoi phibam sokani hai yam thamoi sa kharjani ana akhoi gi chu uji mikok thi bagi census yang bada nyoi लाख चंगलगा लेरे है खंगबनी अदुना एमसुना मसीगी कैनोसी उरगांदा अखोई फॉरेनर सिंसे मसी डिटेक्ट तौबियु अमदि डिपोर्ट तौबियु खंदोकबियु अमदि मरम हलनबिगो हाइदना एजिजन चंगबदा चीफ मिनिस्टर की गवर्नमेंट की शो यावरगांदा यानगिबनी अदुगा 1994 की तो गवर्नर पालिंगदि यानगिबनी प्रेसिडेंट रूल चलाइबा मतमनिना गवर्नर तवदो गवर्नमेंट ऑफ इंडिया ना साइन तौयेना लौगनी अदुगुम लेरिबदो अदु लेना ngasi bak thaboi nam to thokte ana khoi mairoi sing amadi akhoi mayam pulap hairi base miyeng changa ganda masi tahodragadi akhoi soidana yor khrani ha basi wafam si thamjage adana hojik mairoi lup tarungna hairi ba phiba masi khalla ganda national register citizenship NRC 1951 dagi update tawdadana lakpadu update tawgadabani NRC je masi tawraganda mitop khandokadabani haibagi kanna sangsale isu akhoi yaumina si loina aduga matik laibak thiba thodongni AMSU ani thoganda nakan da program tawnaba any function tawbada mana sengi hain tawnaraga tawbase masi tasengna yamna laibak thiba haitare inan do masi issue leiriba issue mayam sida masi issue jing si oina solve tawnaba hona dabida machet tara thugairaga tawnaba hona base masi yam laibak thi masi athuba matamda masi loshallaganda
inam damasida AMSU ani lehen madudi kanamutana pamoi aduna farmer singsu adugi matik waraudana moi yamna pendre aduna maram oraga masi yam thuna lotion bama AMSU di ama katang oina thambama changi haiba wafam je thamaga ai tension jage mayam wangang loisu yamdre lotion na busu tawrasi aduna mayam amutanga akhoi phamadu yam wana phamma mali khitang waba phanaba slogan amutanga lawminasi yamra tanasu lawbirame long live long live long live punama bu khorimjari Tagachori Nasiki Pangtok Sariba Nipugu Humderak Subamikap Thokpa Numit Kamakasa Tazaboina Koi Tarambasilo Silapi Pungzao Diora Kadore Nasiki Pangtok Sariba Tarambasiki Sigbes ki Pamlang Election Biriba Mingwina Panjarabada Ahani Bungo Babung Tiam Gambir former President AMSU Headquarter 1965 Si Tarambasiki Sigbes ki Waron Thambinaba Nolungna Babung Dangachari Lentok Pirakani Babung Tiam Gambir Masigi Meekap masigi President ki phamamda lenghin biriba naw bungo harideba aduga daista lenghin biriba maruiba guest of honor Sobita aduga ngambi momon daima momon ka hana ki ima momolaina mamang ade thenglarami Haujisu dum ima momon gumba dum fajaba wahai bata sing mariba ning bagi kamarum ima singa thambigi madugi damakta su ai dungai ba phondok chari makoina ima leba ning bodo adum tawdana tabi ri besing sinrasu mariba ning adu ai gi former colleagues Yokma Ratan Udrom Badan Ratan Kumar, Bagasandra, Samu Phaba, Yotin Salam, M. Daurazit, Sinam Prakash, Birendra Singangkam, Alamgir Kulakpam, Dipanjit Lingthojam, Subhash Chandra Sanasam, Sabam Anil, Habijam Talamba, Salam, Open Luang, Aduga Martyrs, Hudrom, Martyr ki family, Ukoi Busai Khorimjari, Hudrom Bilasini Devi, Aduga Kosemam Iraboti here Kenabani, Nasidi, Karigumba, Tabak Amadagi, Kenadra, Ani Sureka, Taurabra, Natako Warabra, Natramai Marimatasing, Lamgadra Haiduna in a Kali. Aduna mukhoy puno puaina ahama baktada khoramjari adum damang election biriba kogi isem ki naw sunin gumba aduga imai ben sing yamna hairam me halaman sing duna akhodi AMSU gi thabak thodi baton tawbul tawrusu khoi lakchani ka bi imai ben sing maribang siba AMSU siba ni kayamarum su adum halaman sing do Udabas kare suya ore kuirabnina aidi 65 kinina mayamna kamdo bono 65 to kamdo hige ne he hangi aisu wa se yam thamba pang hibo kariga nungdang khudinge im khormin laise khubang la hum la khubada prithvi shanti khubang la hum la khubada prithvi shanti ne khoram jabajani yam thamba adu yam thamba pamba haitare aduni aigina Tauramba Sajato, Adunina, Yam Tamna Water Yangani, Adumabu, Masije, Mayam Sibidana, War the Kazikang, Hena Nangba, Nang permission to Mayapuna Luxury. Aduna, according
ไอ้อันนี้นะอันไหนเรื่องเราจะกรีหายนี่อันดีอ่างร้อนสิงดานาร้อนสิงดากรีปากกีนี่กรีหายนี่อันนี้ดีอ่ะมารู้อันนาร้อนกิจกรีดักการเลยอันโลน่ะฮารัมบดอินบะมาดูไฟดักการนี่อันโลน่ะหายบดฮักกิจอันดีอินเดมาดูนี่ที่ทำไมชาเซ่ไฟวาริเซ่อันไอ้ชูAMSU feeling 1965 da ibang college da leading area li khalam bani adagi matang dai che Guwahati University sale leng ba hokhi asumna akoi haure du kari ahal lagi di hoi khara di tare adu ishor ge maram da su khara ta si maram di ishor na chalam da da ahal na thabai ngang pau I khudimang bibirame be pau I do naharon singna inda badagi ngasigi phatsa ba tare hau ngasigi thoiba samaj da thoiba phatsa ba singge so many haling ba habi ai chaklang ba case pa harisu rape case pa haru law and order problem health adum hair ga su ko akoi masi kari dei la kono habadane akoi haibe inda ba halam na haibe inda ba madai thoiba ne na khudamo na habadane aisu asu gamna Dokter apa saya cuma pusut dulu sih. Ay prithvi sih Bible na hai ba. Natuan na langsung ngawai, natuan na langsung ngarakan ngamdu ini. Ay sih laibak thiba lagi isu bau laik taba perkat hadre lagi ay mu laibak thiba lagi isu perkat hadre ini ay nungai tre. Kanam tinaro itu na harakan ngasi di itu na harak pandara sih kau itu na thanium di nahang di sih kun rasa kangai bunda nong mungkin mitara. kun tha un zalam ngol ngang zalam do tuok tane ne to kan rangar kan itu na lan thing ler ge itu na ngam ni ai na ngam thue na leirap kan da mayam na khara nuksi birap ko ui adu ai khara bible khara pa lining bane na mayam da lining bada bible pari se ipai pu na herme ai na ngang se am la ri te lu ngang ai hote ni ka thok te am larik te ngang larik te harame kare harame oi lasham masa bu ti ai ga nang ka ong na si kana madu ge thang nar pa ne jingi dharma bu thogoi draboi di hoi na Manipur se nuksi jaraba jingi lamdam do mi gi ogini an jingi dharma nuksi bu tamu jingi lining lambi dharma bu de hai de jingi lining lambi do nang khara thawaiba tamu mokhoi matung khra ilu haiba hairami ai madusu lokhan jaraga aina bible gi wase ai kharga tawi tapmani larikti dara ai dharma sena gita hariba gita meri suba tare suba salok harib do maduga bible da su nukti angang bisingna lai khram di yawi semaina yawi moi angang larikta loi satra su yawrina your kingdom come your will be done on earth as it is in heaven for world peace and I hear to for me aduda thy will be done on earth thy will lady kaino ison thy will hai kai will lady ko mi sir ka bibu do ison siram dai ko da herme kare herme sa no ning thoyo di apha mi odina apha gunna nang thoyo pa pi sing nang bu control sa ga nang la lebak ngak tarabu di ko isor ai lakani herme adu isor hai lakama tamdo adu yauramane hajuna aina khali aduna isol lak pai se isol lak ka dog do isol ge di karima hai ba ai la ga hale mo thamni masai de ni ngasai imai bin thing na na ta nga ki ba isin no kun bang na hale ge mo ta thamba hai de mari ba khoi gi lebak se khoi lebak ta na prithvi bum ba se hale ge mo da ning kha tamna nungai na isol ning ta na nungai na lai ba gi phum do amuk lakani hai ba wa de madu so ngasi khangde hayeng khangde hansi khangde tamang amdrabani jigdi matam do lokhalabani aduna mari ai lining e si du mayam du pungro lagun sukandi ai lining babu ne aina nuti ki ishor khorame oh Lord my God you have come from the heaven praise him in the height of praise him all his angels praise him all his heavenly host praise him sun and moon praise him all his shining star praise him, you highest heaven, you waters above the sky. Let them praise the name of the Lord, for he commanded, they were created. He set them in place forever and ever. He gave a decree that will not pass away. Praise the Lord from the earth. You great sea creature, all ocean depth.
lightning and hail, snow and clouds, stormy wind that is biting the mountains, all hill protectors, wild animal, all cattle, small creatures, flying bird, kings of the earth, all nations, you princes, all rulers, young men, maiden, old men and children, let them praise the name of the Lord, for his name alone is exalted. His name alone is holy mingdane, according to Paris. I think here, Koyama, Patrana, is holy mingdangari. Aduna, Koyijo, Mahabharata, guitar, Harido, Krishna, if you may am not Krishna, we talk great, the Kenawina, we talk with the Krishna, we talk great, the Bimam Kape, Udobla Kadore, Mayam Kapijo, the Bimam Kape. The Kenawan Pito Crea, then poor again and out and have it with Uncle Sana Lupa, Mayam, Uncle of Sana Lupa, Ibim, lay Malaysian class of the Sana Lupa, Love Hoga, Udomna, Hare Krishna Hava, Mingumtang, Mike Tulsi, Mike Kanoda, Big Hagi, Julia, Madum Put, Alofoka, Madum Tola Hapaganda. Krishna do, Matakon the Palam Pakale. Adu Harinam don't have lung rubber. So my dog Nam the Heli have his hair. But I'm Batam Tay. Adu Day, so man is photo present in the central praise might be heaven, present for Jacob, present for surpassing greatness, present with the Hangligam trumpet, present with the harps and layer, present with tambourine dancing, present with the single flute, present with the class of cymbal, present with the sounding, let everything that has breath praise. Masiko Hindu can make a Koluta, Bungi say. Dogdana Basi Kongana, Torposingo, Madu Yamna, Kanata Pagli, I Choli, Ado Bible, Wahida, I say Yorme, Yamsul in Kaliba, Gambirse, Yore, Ado Hajar Cave. Mayam record Hanaki Shodan Letter when it's Figurpio, Ado Haringoni, I the Karinta or Levaki or Kale Pukandri Pukana and Singam Duino. Kalepuri, I know Pigeon Jabinaka, Habi, Jabi, Adun, Jabina Lamdre, Razu, Jabin, and Samaka Lita, what is high? Aduna, Mazuga in the Pigeon Jabina Tamane, the Kimi or a man and I Kali, Aduna, I am and I surrounded the Hiron. Me, Unaragasu, minus Saliam, the Canada, Unaro, I told it further when Maduni, Hana, Jay Singani among that. Hiram, say, Commander Harami, Commander, here is my servant whom I have chosen, the one I love, in whom I delight. I will put my spirit on him. He will proclaim justice to the nation. He will not quarrel or cry out. No one will hear his voice in the street. A bruised street he will not break. A smoldering wick he will not stop till he leads justice to victory. I need Tapsan, Matuyaram is in a wang, Labish or the wang, Nuko, Kalepu Nangi, Kanoda, against Hakatra, Adungang, Loyler, Mile Kote, and Haido. No one will hear my voice in the street. Harivani. Karimta Napiva, Kambo, Polo, Momati Matisi, Amu Kabu, have at the Momati Abu the Karagan, myself for a lay, not to Hegel. I don't know, I do want to Rono Harami. I don't know if I told you, I should go to them. Taudrasuna, my uncle Shibadi, do. Chickbees or you had a made to chickbees about population. My am Tana and Shibi, AMSU, Hanja, what a name of Punchisuba, AMSU sacrifice. Oh, how is stable in the Aki branch manager or somebody sacrificed over me. Madisum Kanga, even I say, I don't know, my am not from the money in an idea, I don't know, Yam Nang. According to AMSU, Gurumam Jati Sokoba, Nipama Uribokta, Magi 1965, 1965, 29 August. But she's young, how did you put to sing door? I'm not to do it, and had me as a young on Amtawi, 29 the Semaga, I call Yumda, Mayam Taluba, Tadra Pagi Mayamte, 12 key September, Lae, Laga, Igim Tangnabada, Bamola Malay. Madu Purakum, Biharikoi, Magi, the Kanaraga, AMSU, Matangi, 19 is the aim to the meeting, Tauraga. Charles Sinabanasim, but Loin Taurus head, and Almaito, Madugi, Thokpa, Warini, at my tongue to it. Adunai Makayam Changa, Dizer, I call it Hiram Jiga, Nasiki, Togukika Marie Kalena, why Amadi Hajage.
अखोई गसी से फॉरेनर इशू का मरी खले ने फॉरेनर इशू से कराइदा बाइबल दने कराइदा योगे हाइबदने अखोई इपाय पुन थाना मग समाना ना हरमी करियाना हरमी मेरे बांग मसा सिंहे लोइन चटखिनी ना हरमी अदो बाइबल लदी इरे और मनी अखोई जो वारी जो बाइबल दा अखोई इजिकल 36 अंति यू सोदे रांगुनी मेरे बांग मसा सिंह अखोई कोई इरम दन तखिबा मी सिंगे लोइ हलकनी यम लोइ हलकनी अदो अखोई सिदा लेरि मी सिंजु माय मरम दा तखिने ना यावी अदुनी माना हाइबदुदा आइना यालिंगबा वाई अमनी ले मदु मयाम द निंसिंग जरके करिनो इजिकल का हर कने लाई मतनी बाइबल दा हारी सिंगे लाई मयाम दने करी है ना हरमे लाई की सिंगी मरक लाया में जिके सना में ये पखंग बहाय राम है कृष्ण है अदे जिसु है अल्लाह या में लाई मयाम गुरु का लाई मयाम दिन लाई ख्वा सिंग मधु कनानो है जो ऐसे मधु की दमक थारे में लाई बोम गौरंग थारे से मरम नहीं गौरंग थारे से हाँ नहीं तो लोग तो अदु मांगी से कर नाम न सोलो है हरे कृष्ण हरे राम हरे अदु सोलो थारे में ऐ दिख लोग थारे नो ऐ थारे से लाई असीम गुतुदा अमुक्ता हाइबिर मोई अदुना ऐ जंगांग उरने ओजा मयाम जो हेड मास्टर मयाम बसे लंबी नंग चुमे अखोई लाले हारिबनी हौजिक से लाई असेंबदो ऐ न हरक बगन पृथ्वी पुन बंग यानी मधु ngमने न बाय न पृथ्वी लांदे थिंगे खामगे न लेरिबने पृथ्वी लांदो सवनि बगलि पामना खामदुइने न नोसरामस हारमे नोसरामस न मा पृथ्वी के फाउल बे एस्ट्रोलॉजर नि रंजीव गांधी इंदिरा गांधी हाथ पकासी मार फोंगदोनि मधुगुमबदुना एस्ट्रोलॉजर हारमे सोरो सगन पोकनी 21 December 1944 पोकने मसी सोरो अदुना मधु यावे एखोई रेदा हन खंगौ लाई वासी अमतपनी एखोई चाही मरी मंगा अहुम मरी एखोई पेंडेमिक थेने लाइना थेनै अदु इशोना दियाम थुना करिगु मरम खदगी हेता खामी हेल्थ होली खुदम ओइना हारिबदने हौजिकी पेंडेमिक के मतमदुदा कोई मी मैम हनरपा अदे खोजि मी चखिबा अदमाय तो हुजि लाखदोरि से मई न वाखैन नि हाय ममांग दु इसिंग ने हाय हौजिकी मई चंगम बोदे मई सिन हेक लापगा दगसी खने हेगंदे अखोजि मैतै मसा मयानो सोम लाखनी अदे मी खने सोम चखिनी अदुना टेंशन दिरना इंडो नागा टोक सिदैदने अखोई हौजि मेकअप से खोजि नागा इंडो नागा टोक से मसिद मेकअप टोक से अखोई मरेबा अखोई नागालैंड हु सना फंगे लुबा मोय तो गेलो मणिपुर खोगी सु अखोई इरम न खुपेरो मणिपुर काबे यारो खोलाव से अखोई तोय लावदना मेकअप थोक से न खली अदोरबोदी अखोई नि फॉरेनर इशू दगी नतबा अखोई हजि कन्ना टोक से तसरे कदोरे अदुना अखोई कना तोसी अदु मयाम दगिन हाइजेनिंग बदी करी हाइनी हजि लाकदोरिबा मई न साइट जो वैसे साइट लाई से कना लोइसे आई हाइदोरिमनी लान खामग हारगे हजिकति हारु नोइना कन बाइबल न हारे अदु कमाइ तो those who called on the name of the Lord will be saved by इशोरन मिंग सोनदो मदुना इशोरन निंबियो अदुरदि फोदना मयाम हिंगमिनरनि एमसुगी दमक्ता नोंबिरिबा एमसुगी दमक्ता हवाय कपिरिबा याम कन नोंबिरिबा पुनमक्थे मसी सेप तोंगनबा उपाय से मधुगुंबा नुंगाइबा सैतजुपि तंगन उपाय से ईश्वर के नाम सुन नो पाम कृष्ण संगे परमाम तौर नो न पाम तौर आई मधु आई हारे हजिकि ला लोरा कांदे ने हाबिदो मधुदी मैं पुन मंगना इनबिगने सारदोगी सोरो अदुना मधु रोबदी अखोय पुनमकी याय खबा नुंगाइबा दु कृष्ण का अर्जुन लेगुमने आई यावरिदना एमसु से खोइ माइ पादों मज करीम तो सिंगनंगा लेते अर्जुन का कृष्ण ना हरंगमनि आई याव हमने जो वेदो मसिदि हेनबतो माइ पाकदो लोय मयामने पुबिरो पृथ्वी नबकी लांजे खांगे अदुगा अनौब धर्म संदोकदा कृष्ण नाम से लोय सोइदना हरकनी मधु हाबा कांदो पुन मतें पाबिउ हायवा वहाय सिंगसे आई हाजके अदुगा आइना अरोबदा मसिदि लाइव खरबा अखोगी मरुप वसमम की अखोगी अनी से
ani se kam to ke da khoi ni ai le ning ba khudin mak se so na pi wei ai ne ning ba khudin ja du phanam hai tha na no ju khale bible le yaw ni bible le yaw kak pe ya pote ma khama hai ri yen ti ki pa ye mit le pi ta ye ka re pa ri ba samai na hare samai na hai if you are in me I in you if you are in me I in you my word remain in you hai ai ki wai sing do no khoi de le ni and my word remain in you ador wodi ador ke da nang na apam ba ki pi ni hai ask for anything you wish hai ask for anything you wish it will be given hai nang apam ba lon pi ge harim ni aduna amu hana ko che ima ga sai imam na kan na ma thau woi akhoi gi amu hana hanjalang na ba se hanjalang ba independent phang ba ka ji ko jam hana hanjal ka ni aduna ma sida thodong na bare ba ma sa su moi chakhini akhoi si akhoi gi ram dang gi mi sing ju ma pa dai la ka ni adu 1951 gi 하이브도 census 하이브도 모두 Manipur 1951기 census 레이티 이름데 마람데 Manipur기 tam도 minister khara pangmajani adu asanggi Gopinath Bardaloina pale moidu brain khale la so have kamunna Gopinath Bardaloina easy haidna moidi leibani ino manina khara kana tawre ai mayang khamda baibata khara haiba hajaba khamjabasi ai gidi la khabani langi ba kokbi yor se mayam nga piu मतलब बुने मक्ता कोई नुकसान नहीं AMSU 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 मैं खुलम दे थागतचरी अबुंग त्याम गंभीर चीफ गेस्ट ngasi thorom masi ko bibani koi makha chathaba siding asigi thorom masigi president oina phambiriba ngasi thorom masibu preside tobiriba AMSU headquarter gi president gi thawai pubiriba konggai lapam hari deva tension birakani madi ngasi thorom masigi president gi waron thambigani Han munaktada lamdam sibu konbiriba ibado ibendo bu chetna thanungda khurumjari amasung daista lengsin biriba yama sing ima sing punamak pusu kai khumna busari aduga toan toan ba mairui loisang singdagi lakpiriba mairui punamak pusu hang nei kai khumna busari amasung toan toan ba CSO organization sing amasung imaluki ima sing lakpi bai damak tasu sana thagat phongdok chari ngasi pangthoiba nipum doirak suba Meekap Thokpa palan numit asi gi matangda hana pham pubiramba yamba singna wafam mayama thamjakre aigi oiba motadi AMSU si Manipur gi puari ma semakpada AMSU na logiba thaudang si Manipur gi miyamna aduga ngasigi mairoi khunaina kawwe aroi haiba wafam si thamjage tengkhang ke arakta AMSU thugaina ba amasung AMSU muthatna ba karak hanna honakhi adu matam dugi yamba imasing matam dugi phampu singna thengna duna lai hojik su AMSU muthatnaba kan honari mamangi sahida AMSU da bom thamjalami bom langjalaga satra ngakta leiba mafamda AMSU headquarter da bom langsalaga sirajanu matagum campus panung da bom pokayale masi aidi lalhuwa mande gunda khutpu ama Manipur da hojik leire na di hai khanje hairi ba gunda khutpu si ga samna bra kaino khangte ikui dana September gi tang 10 da
sak chana bani na purak pani na Manipur dagi tongan ba kasin gaya dagi sacha khar khongkat laga mi group ama AMSU na masa khang daba mi group ama AMSU office ta thomjal laga AMSU akoin oire interim council lama seme na AMSU constitution da yaw taba interim council lama seme AMSU dissolve tawre na masa khang daba gunda khara laga AMSU akoina AMSU seme akoin ngasi dagi akoina oire dissolve tawre na AMSU ki general assembly na warep lawraba matungda dissolve tawba or president secretary haibasi lawthoka dawni AMSU ki constitution da lawkhok daba posi hariba gunda singduna sak chana ji picnic pubani haiba satra khara natragana laikai gi angang khara khomjalaga AMSU campus da irang thole irang thobani na police laga noi laibi aro irang thoi hai jumda laga ni tawri pampuri ba khoi gi nakta laga masi oijaba thiba AMSU nungsiba nataba AMSU thugai na bai damakta kana tungda lepaga inshallah inoze lebak myam na su tung khanga kani akhoi ju nimbu tanai si public platform ni na haibedo ai makti nungai jate anowo session ama wasa anowo session wasa kusi landing na so henga merging da tawre moi kun thraung la aduga Manipur ki student organization taruki president manga chatmin nariba apun balup taruki president loyawi CSO ima event Manipur ki awa ana issue kya da ihau kya da thawai oba ima sing yama sing pun ni yawra tawi bu moi kun thraung la ga irang ne tawi adu akhoi su mayam tawe tawdu akhoi ma sing na khami khana ganu isa sing noi di makhoi ga mana ganu na akhoi thawram tawbam thokpa dum tawe madu wasak am dai moi ni khale AMSU gi hujik office temporary when UPF office lai sida khulai paiba nongmai mari moi mari na nongmai amamam pai adu office ta lai basing se pula phuram bane noi sat lona party ni hai maming ama palami aidi party mande moi do khunekta maru paisa thangai leitabdai paisa kha piraga laga khoida phuboram do mali lal hobadi satra da khut thaga do mante adu so office amada organization amagi office amada leiba sigi posi policy mo oina aitar policy je mai do policy no da AMSU muthat na policy bom thamjan ba bom pokhai han ba office ta sangaga satra jing phuba atugi marak sida AMSU interim ni na mo thoksalakpa si posi akhoi ju ima sing yama sing ko ki ba office da leib je khoi ju nupa orga su nongoi parga amakhak orga di adum pambong ngana ba yabani to mari mak paisal laga roka singa namak putu de khoi ju ki ba di fawe adu yamba mayam nga sigi realization de numit nifum do rak suba Meekap Thokpa numit ta yamba mayam na ima mayam na lakpiraga ngisigi program si mapung phawada pham pujariba anobai executive council gi pham pujariba ai sa na mahut siraga ai khoida thauna ama yamba sing CSO gi lakpiriba tongan ba CSO singi malup ki former sing das phami bi ma sing lakpibada akhoi si da su yare ga ina khalle ai gi punsi da kwai dei nungai bam na ngasi je kwai nungai ba na bine kai da nungai jage da ai le kai da ngasi bau da hai dev da mi ma phunara me khanara me bo bo se kai dong nung da ta roi mi khanara me phunara me je ado AMSU gi karigumba thaudang khara pubanara president oi bagera executive oi bagera khangde ngasi lei katlamaga lambida athauba anigi dolaida isan marina puraga makhoi gi tungda satlingai da makokta AMSU thaba 2022 gi September gi tang
tarada masana masabu AMSU ne lauthok jaba kangugi khutpuna aigi maida kin thilak baja sigi nungai baja AMSU ngak na bohna bada aingonda moina thilaiba kin do ai ngasigi numisa aigi punsi khwai da kin nungai ba numina AMSU gi thawdang ama aingonda lairi haiba posa moigi thilai handai ju khangi hena ju chesalale nongoi paibana tatana tawba ponina horen kapam bayai horen hayeng torom bayai moi kha taw to male moi kainon khulai paiba gen gupu maru paisa huningai leitabagi masa manau tonjan ba minung si khangdaba ada moi khalanganeba president da kin thiladi ahoi mai pai khalanganeba mentality do AMSU nungsi bana tev AMSU mun gamni president oi gamni press secretary oi gam ai khakta dadi furam bana te cheng na bada ahoi secretary precursor itau sartokom ahoi hum satminam ai mang thamni moina ka tung sapni ai ngonda hana kin thalin horopani vice president itau sarto rims tau jiu mit chok padagi rims talai precursor su yam di solder ai su khulung khat tatli ado ai ko tinar poni tinar podai police toroga tilale haifam khangde preparation myam tawi yamba sing ima sing waro biroi na sa angang oijari banina ngang dei kari hai sige ga sa hing tumyate yamba myam ima sing gi lebaki mangda wang ngang ga dau jai soigra di kamai taw ga ge na ado lambi da khana sai na ba kha thokpa da gi hena saw da gi hai ge da wa hai roi da wa khadi yom do male madu pang ba sana naw ni khalaga ngakpi ga ni khali aduga ngak ngai hak ki oiba oija oithakta satliba AMSU kangu lebak miam amasung AMSU na changsilak khongjangda saruk yaminaraga ngasi AMSU muthatnaba honoriba 1965 tai laiba AMSU je muthatnaba honoriba moi khoigi lalong langjang tungda khutpu khrana lepaga tawri posa ima mayam amasung yamba mayam lebak miam na AMSU na changsilak khongjangda saruk yaminasi thengna hoba ma sangena khali AMSU gi oina aina makoi thainabel damakta sem sabaloi jare ima sing yamba tonga tonga basi sogi yamba punamakna lamdam sigi miyamna AMSU kanna bohona bada makoi thengna na bohona bada nasa singda thauna hapiu haiba wafam de thamjaraga punamakpu kurumjari long live AMSU, long live Manipur. Thakachari, Kongai Lapam Harideva, President AMSU Headquarter na nasiki pangthok sariba nipom doirak suba Meekap Thokpa Numit ki President ki waran thambi kraba matung nasiki thawra masigi losilapagi pungsa yorokpa kalonana Board of Thanks Bibinaba, Kausin Zagagi, Chan, Huirem Pusparani, Women Affairs Secretary AMSU Headquarter, Tangsen Birakani, Huirem Pusparani, Masi Pangtok Saribataro Masigi, Tagad Waron, Tambigani. Ngasigi yaiparaba numit April gi tang taraga taret ing kumja lisingani kulhumdoi gi ningpugo humdoi rak suba Meekap Thokpa numit asigi President gi pampamlang da lengsin biriba ibung saklaba kongbrai lapam harideba President AMSU Headquarter bu ikai kumnaba uchabaga loinana thagachari amadi Chief guest ki pampamlang da lengsin binabgi damakta haijaruba matamda harau na lengbirak liba pabung Tiam Gambir Singh
former President AMSU headquarter busu AMSU gi maikai dagi thagachari loinana guest of honor gi phamam langda lengsin biribi ima Pangaijam Sobita General Secretary Nupi Samas Ikai Kumnazarabi Ima Laurembam Nganbi President Amkil Ima Yambe Momon Leima President Tami Singmi Pabung Y. Priyo Kumar, former Secretary General AMSU Headquarter, former President AMSU Headquarter, Ibung K.H. Ratan, Member President Committee AMSU Headquarter, Ibung Huidrom Badan Kumar, former President AMSU Headquarter, Ibung O. Ratan Kumar, former Secretary General AMSU Headquarter, Ibung Tensubam Begachandra Samupaba, former President AMSU Headquarter, Ibung Jotin Salam, former Secretary General AMSU Headquarter, Ibung M. Chaurazit, former Secretary General AMSU Headquarter, Ibung Sinam Prakash, Advisor AMSU Headquarter and NESO, former President AMSU Headquarter, Ibung Birendra Chingkham, former President AMSU Headquarter, Ibung M.D. Alamgir Kulakpam, former General Secretary AMSU Headquarter, Ibung Dipanjit Ningthauzam, former General Secretary AMSU Headquarter, Ibung Subhasandra Sanasam, former President AMSU Headquarter, S. Budip, former President AMSU Headquarter, Ibung Soibam Anil, former General Secretary AMSU Headquarter, Ibung Hawizam Salamba, former President AMSU Headquarter, Ibung Salam Open Luang, Coordinator Mahiroi Lup, former President in charge AMSU Headquarter. Mayam Kumnamakpu Subsinjaraga Ikai Kumnaba Chabaga Loidana, Tagachaba Pongtukchari, Loidana Ngasigi victim family member Huidrom O Bilasini Devi, Matir Ais Lokendro Singh, Posangbam Irabot Singh, Matirs Posangbam Premananda, Anibusu Ikai Kumnaba Uchari, Loidana Ngasigi Pangsana Sibu Mapung Pan and Wikidamakta, Lengsin Birak Liba, Tongan Ba, excuse me. Tongan by school college amadi Oza Singh Kwai Kuding Mapusu Ikai Kumdaba Uchabaga Loinana Thagachari amadi AMSU Tongan by invitee Singh District Branch Unit amadi former Singh CEO Singh amadi Ima Pumnamak amadi print media gi isil ina khudima amadi field and stage ki mateng Pangbiriba Ibung Ipa Kuding Makusu Tagachaba Pongdok Sari Aina Haizabadasi Tanandaba Yauragasu Mam Nawarubidanaba Haizari Ngasiki Pangsanasida Lengsin Biriba Kwai Kuding Makbu Subsinjaraga Tagapa Pongdok Sari Thagachari Pusparani Huirem Tharamasi May Itamon Lengsin Biriba President ki ayaba logjaraga tharumasi matai sangda lusinjare mayam puna mapu ikai khumna baucha bagaloina na thagachari